ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯄꯥ ꯄꯥꯝꯕꯤ ꯍꯤꯡꯆꯥꯕꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯒꯦꯟꯕꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯕ ꯍꯧꯔꯛꯏ꯫ ꯅꯤꯡꯊꯦꯝ ꯎꯔꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤꯕꯗꯨ꯫ ꯃꯗꯨ ꯎꯔꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥꯝ ꯀꯩꯅꯣꯝꯇ ꯃꯦꯝꯊꯣꯏꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔ ꯀꯔꯤ ꯇꯥꯛꯄꯤꯒꯦ ꯍꯥꯏꯕꯅꯣ? ꯊꯝꯕꯥꯜꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯀꯦꯔꯥ? ꯌꯥꯅꯤ, ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯧꯊꯣꯛꯆꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯊꯝꯕꯥꯜ ꯀꯧꯊꯣꯛꯄ ꯆꯪꯂꯛꯏ꯫ ꯁꯈꯦꯟꯕꯤ ꯃꯥꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯤ꯫ ꯁꯈꯦꯟꯕꯤ ꯁꯥꯎꯕꯅ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯏ ꯇꯥꯔꯛꯀꯗꯧꯔꯦ꯫ ꯁꯈꯦꯟꯕꯤ ꯁꯥꯎꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯗꯨꯅ ꯃꯦꯝꯊꯣꯏ ꯈꯣꯏꯔꯨꯝꯗ ꯂꯧꯔꯛꯏ꯫ ꯌꯥꯔꯣꯏ ꯌꯥꯔꯣꯏ! ꯃꯌꯥꯝꯗꯨ ꯉꯛꯅ ꯁꯈꯦꯟꯕꯤꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯛꯏ꯫ ꯊꯔꯣꯅ ꯁꯈꯦꯟꯕꯤꯗ, ꯁꯈꯦꯟꯕꯤ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯁꯈꯦꯟꯕꯤ ꯁꯥꯎꯅ, ꯌꯥꯔꯣꯏ, ꯊꯝꯕꯥꯜ ꯀꯧꯊꯣꯛꯎꯕ ꯌꯥꯔꯣꯏ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯌꯥꯔꯣꯏ꯫ ꯃꯦꯝꯊꯣꯏꯅ ꯁꯥꯎꯔꯞꯅ, ꯀꯩꯅꯣ ꯁꯈꯦꯟꯕꯤ, ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯁꯦ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯟꯕꯒꯦ? ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯍꯥꯏꯕ ꯋꯥꯕꯨ ꯇꯔꯥꯏꯅ ꯌꯥꯗꯕ ꯍꯧꯅꯕ꯭ꯔꯣ? ꯁꯈꯦꯟꯕꯤ ꯁꯥꯎꯅ, ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯦꯝ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯒꯅ ꯇꯣꯛꯄꯤꯔꯣ꯫ ꯃꯦꯝꯊꯣꯏꯅ ꯈꯨꯝꯂꯛꯏ, ꯔꯥꯖꯀꯨꯃꯥꯔ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ, ꯃꯥꯗꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯔꯕꯅꯤ, ꯃꯁꯥꯒꯤꯅꯤ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯨ, ꯑꯩꯈꯣꯏ ꯊꯨꯅ ꯀꯧꯊꯣꯛꯆꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯊꯣꯏ ꯊꯝꯕꯥꯜ ꯀꯧꯕ ꯆꯪꯈꯤ꯫ ꯁꯈꯦꯟꯕꯤ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯅꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯁꯨꯛꯌꯥ ꯌꯥꯗꯦ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯣꯏ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯣꯕ ꯅꯣꯏ꯫ ꯁꯈꯦꯟꯕꯤ, ꯅꯪꯕꯨ ꯃꯤꯅ ꯇꯥꯈꯤꯕ ꯇꯥꯔꯦ ꯀꯩꯗꯧꯒꯦ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯔꯥꯖꯀꯨꯃꯥꯔꯅꯤ, ꯃꯤ ꯆꯨꯝꯅ ꯁꯨꯝ ꯀꯩꯅꯣꯝꯃ ꯍꯪꯅꯤꯡꯗꯨꯅ ꯍꯥꯏꯕ ꯑꯣꯏꯔꯝꯃꯗꯤ ꯀꯝꯗꯧꯅꯤ? ꯁꯈꯦꯟꯕꯤ ꯀꯔꯤꯝꯇ ꯈꯨꯝꯈꯤꯗ꯭ꯔꯦ꯫ ꯃꯥꯡꯗ ꯃꯦꯝꯊꯣꯏꯒ ꯊꯝꯕꯥꯜꯒ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯝꯕꯥꯜ ꯎꯔꯦ ꯃꯥꯡꯗ ꯅꯤꯡꯊꯦꯝ ꯂꯩꯔꯤꯕꯗꯨ꯫ ꯊꯝꯕꯥꯜ ꯄꯥꯈꯠꯅ, ꯏꯆꯦ, ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕꯖꯥꯠꯅꯣ? ꯑꯉꯥꯎꯕꯤꯁꯤꯗꯤ, ꯃꯤꯅ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯑꯩꯈꯣꯏꯅ ꯈꯪꯕ꯭ꯔꯣ? ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯍꯣꯔꯦꯟꯅꯦ ꯍꯪꯂꯛꯄ ꯈꯨꯗꯤꯡꯒꯤ ꯍꯣꯏ ꯎꯝꯇ ꯍꯥꯏꯔꯒ ꯅꯤꯡꯊꯤꯅ ꯇꯥꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯁ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦ꯫ ꯉꯔꯥꯡꯁꯨ ꯑꯩꯅ ꯐꯤ ꯁꯥꯕ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯀꯩꯅꯣ ꯈꯪꯗꯦ ꯃꯥꯅ ꯁꯨꯝ ꯂꯥꯛꯏꯁꯦ꯫ ꯃꯦꯝꯊꯣꯏ ꯅꯣꯛꯇꯨꯅ, ꯏꯅꯥꯎꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ, ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅ ꯏꯅꯥꯎꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯈꯨꯗꯣꯡꯆꯥꯕ ꯑꯁꯦ ꯃꯥꯡꯗꯅ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯍꯧꯒꯗꯕꯅꯤ, ꯈꯪꯉꯕ? ꯃꯦꯝꯊꯣꯏ ꯃꯈꯣꯏꯗꯤ ꯊꯝꯕꯥꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯥꯒꯤ ꯑꯐꯕ ꯃꯌꯥꯝ ꯑꯗꯨ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯃꯦꯝꯊꯣꯏ ꯃꯆꯦꯝ ꯁꯛꯅ ꯊꯝꯕꯥꯜꯗ ꯑꯣꯛꯇꯁꯤꯡꯗ ꯀꯌꯥ ꯑꯃ ꯇꯥꯛꯄꯤꯔꯛꯏ꯫ ꯃꯦꯝꯊꯣꯏ ꯅꯤꯡꯊꯦꯝꯗ, ꯔꯥꯖꯀꯨꯃꯥꯔ, ꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯤꯒꯗꯕꯗꯣ ꯍꯥꯏꯕꯤꯔꯣ꯫ ꯅꯤꯡꯊꯦꯝ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯅ ꯍꯥꯏꯖꯕꯗ ꯌꯥꯕꯤꯕꯒꯤꯗꯃꯛ꯫ ꯃꯦꯝꯊꯣꯏ ꯊꯝꯕꯥꯜꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯊꯝꯕꯥꯜ, ꯏꯆꯦ ꯍꯣꯏ ꯁꯤꯗ ꯂꯩꯒꯦꯀꯣ꯫ ꯊꯝꯕꯥꯜ ꯃꯦꯝꯊꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯄꯥꯈꯠꯅ, ꯏꯆꯦ, ꯆꯠꯈꯤꯅꯨꯀꯣ, ꯑꯩꯕꯨ ꯉꯥꯏꯌꯨ꯫ ꯃꯦꯝꯊꯣꯏ ꯅꯣꯛꯇꯨꯅ, ꯍꯣꯏ ꯍꯣꯏ, ꯏꯆꯦꯈꯣꯏ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯝꯊꯣꯏ ꯑꯅꯤ ꯑꯗꯨꯕꯨ ꯊꯅꯝꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯈꯦꯟꯕꯤ ꯃꯥꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯃꯈꯨꯠꯇꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩ꯫ ꯃꯦꯝꯊꯣꯏ ꯁꯈꯦꯟꯕꯤꯗ, ꯀꯩꯅꯣ ꯁꯈꯦꯟꯕꯤ, ꯀꯔꯤ ꯃꯤ ꯈꯨꯌꯦꯡ ꯂꯥꯛꯌꯦꯡꯅꯣ, ꯍꯤꯡꯆꯥꯕꯤ ꯍꯦꯛ ꯃꯥꯟꯈꯩ꯫ ꯁꯈꯦꯟꯕꯤ ꯀꯩꯝꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯊꯝꯕꯥꯜ ꯅꯤꯡꯊꯦꯝꯒꯤ ꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯗ ꯄꯥꯈꯠꯄꯅ ꯃꯆꯥ ꯑꯗꯨ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯊꯝꯕꯥꯜ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯁꯨꯝ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯇꯞꯅ, ꯁꯥꯎꯅꯤꯡꯕ꯭ꯔꯣ ꯑꯩꯅ ꯑꯁꯨꯝꯅ ꯀꯧꯊꯣꯔꯛꯄꯒꯤ? ꯁꯥꯎꯅꯤꯡꯗꯦ꯫ ꯌꯨꯝꯒꯤ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯍꯧꯕ꯭ꯔꯣ? ꯂꯩꯍꯧꯗꯦ꯫ ꯐꯤ ꯁꯥꯗ꯭ꯔꯗꯤ ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯊꯝꯕꯥꯜ ꯃꯃꯥꯏꯗꯨ ꯁꯨꯡꯅꯣꯟꯗꯤ ꯅꯣꯡꯈꯠꯂꯛꯇꯅ ꯂꯩꯃꯥꯏꯗꯨꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯉꯥꯡꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯦꯝ ꯅꯣꯛꯐꯦꯠ ꯇꯧꯅ, ꯌꯥꯝ ꯄꯥꯈꯠꯂꯕꯣ? ꯊꯝꯕꯥꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯞ ꯇꯧꯅ ꯊꯝꯕꯥꯜꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ, ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕ? ꯈꯪꯗꯦ, ꯄꯥꯈꯠꯀꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯅꯪꯕꯨ ꯁꯨꯝ ꯎꯅꯤꯡꯗꯨꯅ ꯍꯥꯏꯕꯅꯤ꯫
ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯀꯧꯊꯣꯛꯄꯤꯕꯀꯣ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯁꯨꯝ ꯀꯧꯊꯣꯛꯄꯅꯤ ꯅꯪꯕꯨ ꯎꯅꯤꯡꯗꯨꯅ ꯁꯛꯍꯦꯟꯕꯤ ꯏꯉꯛ ꯉꯛꯅ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯑꯩꯕꯨꯗꯤ ꯀꯔꯤꯒꯤ ꯎꯅꯤꯡꯉꯤꯕ ꯅꯤꯡꯊꯦꯝ ꯊꯝꯕꯥꯜꯒꯤ ꯇꯔꯥꯎꯔꯕꯤ ꯃꯤꯁꯅꯥ ꯑꯗꯨꯗ ꯇꯊꯛ ꯇꯊꯛ ꯌꯦꯡꯗꯨꯅ ꯏꯀꯥꯏꯕ ꯄꯨꯝꯕ ꯈꯪꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯊꯃꯣꯏꯒꯤ ꯈꯣꯟꯖꯦꯜ ꯇꯠꯇꯅ ꯂꯩꯍꯥꯎ ꯂꯩꯔꯦꯟꯒꯨꯝꯂꯕ ꯈꯖꯥꯏ ꯑꯅꯤ ꯑꯗꯨ ꯇꯉꯥꯡ ꯇꯉꯥꯡꯉꯤ ꯀꯌꯥꯗ ꯅꯨꯡꯁꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗꯤ ꯅꯤꯡꯊꯦꯝ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩ ꯃꯔꯝ ꯂꯩ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯅꯣ ꯀꯣꯟꯅ ꯍꯥꯏꯒꯦ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯊꯝꯕꯥꯜ ꯅꯤꯡꯊꯦꯝꯅ ꯍꯥꯏꯕ ꯑꯗꯨ ꯅꯥꯆꯪꯗ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯃꯦꯝꯊꯣꯏ ꯈꯣꯏꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯈꯪꯉꯤ ꯁꯛꯍꯦꯟꯕꯤ ꯁꯥꯎꯅ ꯑꯍꯨꯝ ꯑꯗꯨꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯁꯤꯡꯗꯨꯅ ꯅꯣꯏ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯣꯏ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨꯕ ꯅꯣꯏ ꯍꯥꯏꯁꯤꯅꯤ ꯅꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯃꯥꯏ ꯑꯗꯨ ꯃꯈꯣꯡꯅ ꯅꯩꯔꯝꯗꯨꯅ ꯁꯥꯎꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤ ꯃꯦꯝꯊꯣꯏꯅ ꯁꯥꯎꯅ ꯀꯩꯗꯧꯗꯣꯏꯕ ꯀꯩꯗꯧꯗꯣꯏꯅꯣꯕ ꯇꯧꯅꯤ ꯅꯪꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧꯅꯤ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯊꯔꯣꯅ ꯃꯦꯝꯊꯣꯏꯕꯨ ꯐꯥꯗꯨꯅ ꯌꯥꯔꯦꯕ ꯃꯦꯝꯊꯣꯏ ꯇꯣꯛꯑꯣ ꯃꯥꯟꯅꯔꯨꯔꯅꯨ ꯃꯁꯦ ꯃꯥꯅ ꯉꯥꯡꯕ ꯋꯥꯕꯨ ꯀꯩꯝꯇ ꯇꯥꯎꯅꯨ ꯑꯁꯪꯕꯤꯅ ꯑꯃꯨꯛ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯃꯥꯟꯅꯔꯨꯔꯅꯨ ꯃꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩ ꯃꯦꯝꯊꯣꯏ ꯁꯥꯎꯅ ꯃꯥꯏꯁꯦ ꯎꯁꯤꯠꯇ꯭ꯔꯤꯅꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯒꯗꯕꯅꯤ ꯉꯥꯎꯔꯗꯤ ꯀꯩꯗꯧꯕꯒꯤ ꯃꯄꯥꯟ ꯊꯣꯔꯛꯏꯅꯣ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯁꯝꯒꯁꯦ ꯀꯣꯛꯅ ꯍꯦꯛ ꯐꯣꯏꯗꯠꯀꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯅꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯝꯕꯥꯜꯁꯨ ꯌꯦꯡꯊꯣꯛꯅꯔꯛꯏ ꯊꯝꯕꯥꯜ ꯄꯥꯈꯠꯅ ꯆꯪꯉꯒꯦ ꯅꯤꯡꯊꯦꯝ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯏꯉꯛ ꯉꯛꯏ ꯅꯤꯡꯊꯦꯝ ꯎꯄꯥꯏ ꯂꯩꯇ ꯍꯣꯏ ꯆꯪꯉꯨ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ ꯊꯝꯕꯥꯜ ꯃꯆꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯏꯆꯦ ꯁꯛꯍꯦꯟꯕꯤꯅ ꯀꯩ ꯍꯥꯏꯅꯣ ꯃꯦꯝꯊꯣꯏ ꯁꯥꯎꯅ ꯀꯔꯤ ꯑꯣꯏꯅꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯃꯁꯛ ꯑꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯊꯤꯔꯕꯅꯤꯅ ꯃꯤꯒꯤ ꯅꯨꯄꯥ ꯎꯕ ꯌꯥꯗ꯭ꯔꯤꯕꯅꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯥ ꯄꯥꯝꯕꯤ ꯍꯥꯏꯁꯤꯅꯤ ꯃꯦꯝꯊꯣꯏ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯁꯛꯍꯦꯟꯕꯤꯕꯨ ꯌꯥꯗ꯭ꯔꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯥꯝꯅ ꯍꯩꯅꯗꯦ ꯂꯩꯀꯥꯏ ꯑꯣꯏꯕꯅꯤꯅ ꯇꯤꯟꯅꯗꯕ ꯌꯥꯗꯗꯨꯅ ꯑꯗꯨꯝ ꯇꯤꯟꯅꯕꯅꯤ ꯑꯁꯪꯕꯤ ꯊꯝꯕꯥꯜꯗ ꯅꯠꯇꯦ ꯅꯪꯕꯨ ꯋꯥꯔꯤꯒ ꯁꯥꯟꯅꯔꯛꯑꯕꯣ ꯊꯝꯕꯥꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯈꯠꯄ ꯂꯦꯞꯇ꯭ꯔꯤ ꯃꯦꯝꯊꯣꯏꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯐꯝꯒ ꯑꯝꯇ ꯈꯪꯉꯝꯃꯔꯣꯏꯅꯤ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯊꯝꯕꯥꯜ ꯃꯌꯥꯝ ꯑꯗꯨꯗ ꯏꯆꯦ ꯆꯪꯉꯁꯦ ꯑꯩ ꯁꯨꯝ ꯀꯤꯖꯔꯛꯏ ꯀꯩꯗꯧ ꯀꯤꯗꯣꯏꯅꯣ ꯀꯤꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯃꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯑꯗꯤꯅꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯧꯔꯒ ꯃꯁꯝꯁꯦ ꯐꯣꯏꯗꯠꯀꯗꯧꯔꯤꯕꯅꯤ ꯅꯤꯡꯊꯦꯝ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯇꯥꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯉꯥꯡꯅꯔꯦ ꯍꯥꯏꯕꯗꯤ ꯈꯪꯏ ꯅꯤꯡꯊꯦꯝ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯂꯛꯇꯨꯅ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯃꯦꯝꯊꯣꯏ ꯀꯔꯤꯁꯨ ꯁꯥꯎꯗꯕ ꯁꯥꯗꯨꯅ ꯇꯞꯅ ꯔꯥꯖꯀꯨꯃꯥꯔ ꯋꯥꯔꯧꯕꯤꯅꯨꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯃꯤꯡꯅꯦꯅ ꯁꯛꯁꯨ ꯐꯖꯗꯅ ꯁꯛ ꯐꯖꯕꯤ ꯁꯥꯕꯤ ꯅꯨꯄꯥ ꯄꯥꯝꯕꯤ ꯁꯛꯍꯦꯟꯕꯤ ꯀꯧꯕꯅꯤ ꯃꯥꯁꯦ ꯃꯀꯣꯛ ꯈꯔ ꯆꯥꯛꯄꯅꯤ ꯑꯗꯨꯅ ꯇꯧꯔꯤꯅꯤ ꯑꯁꯪꯕꯤꯅ ꯃꯦꯝꯊꯣꯏꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ ꯌꯥꯔꯦ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯨꯅꯨ ꯍꯥꯏꯗꯣꯔꯤꯕꯅꯤ ꯅꯤꯡꯊꯦꯝ ꯃꯇꯧ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯊꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯊꯦꯝꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯔꯣꯅ ꯀꯌꯥꯗ ꯐꯖꯔꯤꯕ ꯃꯥꯃꯨꯛ ꯐꯖꯕ ꯅꯨꯄꯥ ꯀꯪꯂꯩ ꯂꯝꯗꯝ ꯑꯁꯤꯗ ꯀꯅꯥꯕꯨ ꯂꯩꯔꯝꯒꯅꯤ ꯐꯖꯩ ꯇꯁꯦꯡꯅ ꯐꯖꯩ ꯃꯦꯝꯊꯣꯏꯅ ꯅꯪꯁꯨ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯊꯔꯣ ꯋꯥꯈꯜ ꯇꯥꯗꯨꯅ ꯅꯠꯇꯦꯍꯦ ꯅꯣꯏꯁꯨ ꯑꯩꯗꯤ ꯁꯨꯝ ꯐꯖꯩ ꯍꯥꯏꯖꯕꯅꯤ ꯅꯠꯇꯦ ꯊꯝꯕꯥꯜ ꯔꯥꯖꯀꯨꯃꯥꯔꯅ ꯀꯔꯤꯕꯨ ꯍꯥꯏꯔꯝꯒꯦ ꯑꯩꯕꯨ ꯎꯅꯤꯡꯗꯨꯅ ꯀꯧꯊꯣꯔꯛꯄꯅꯤ ꯑꯩ ꯁꯥꯎꯕ꯭ꯔꯥ ꯐꯤ ꯁꯥꯗ꯭ꯔꯗꯤ ꯀꯩꯗꯧꯔꯤ ꯈꯪꯗꯦ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯈꯤꯕꯅꯤ ꯃꯦꯝꯊꯣꯏ ꯅꯣꯛꯇꯨꯅ ꯏꯕꯦꯝꯃ ꯏꯅꯥꯎꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯑꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯁꯤꯁꯦ ꯈꯨꯠꯄꯥꯏꯗꯣ ꯆꯦꯠꯅ ꯇꯥꯞ ꯂꯥꯎꯅ ꯈꯪꯉꯤꯗꯅ ꯑꯗꯣ ꯏꯆꯦ ꯁꯛꯍꯦꯟꯕꯤꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗꯁꯨ ꯃꯥꯗꯤ ꯈꯥꯅ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯩꯗꯤ ꯃꯥꯗꯣ ꯌꯥꯝ ꯀꯤꯖꯩ ꯀꯤꯔꯨꯅꯨ ꯅꯨꯄꯥ ꯄꯥꯝꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯨꯅꯨ ꯍꯌꯦꯡꯁꯨꯅꯦ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯔꯩꯒꯥꯗꯣ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯦꯅ ꯋꯥ ꯉꯥꯡꯉꯨ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯅ ꯍꯩꯇ꯭ꯔꯒꯅꯦ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯏꯆꯦꯅ ꯂꯣꯏꯅ ꯇꯥꯛꯄꯤꯅꯤ ꯊꯔꯣ ꯅꯣꯛꯇꯨꯅ ꯑꯣ
चलो चलो मागी नाकता चलो याम हाइबनी हाइमंदना हजुपाव मयुम बानबा खंगदेदना लेरिसिनी मयामदो वा वा लाउना नुगले असंगबिना अमुका इबेमा नुमित अयुम चंखिदौरी येंदा अंगनबदगी थोकलकपनी मेमथोइना थंबालदो ओनसिंदुना येंगो थंबाल इचेना हाइरिबसिंग असे तौको कावबा याबा नते चोचो चंगो इचे हुइसु चटलगे थंबाल मोमो नोकचेदुना होइचे थंबाल मयाम अदुगी मांग थंगदुना चंगलई मयाम अदुसु मागी मागी हनख्रे सखेनबी मागी का अदुदा मसमना थादोक्तुना मखुत मसा तासिंदुना साउबना मसादु थक थक निक्तुना ले तंफा मचाना तौरिबदु उरदुना पाखतना इमागी बेमा इचा कैदौरगे सखेनबी साउना मखा चिकना मोइना इबो सखेनबी मखा ताबा ngamde तंफा पाखतना कनानो इचाना मोइ हाइरिबदुबु मखोइना इचादा करी तौरक्लिबनो से इमादा सेंगना हाय इचादा कनाना करी तौरक्पनो राजकुमार करी तौवे हाइबनो सखेनबी साउना लाउखले यारोय राजकुमार निंथेम कनामतगी ओइबे यारोय असी हारगा सखेनबी ममाबु चेतना कोनसिंदुना कबलई तंफा मचागी मतौ अदुदा करिनो हाइबा बाप ताबा ngamदुना इमागी बेमा करिनो नि इचाना तौरिबसिबो से इमादा सेंगनमता हाय इमा राजकुमार ने थंबालबु पामी नुंगसी ngasisu hojiksu moyeni una hoy राजकुमार कनामता योइखिबा यारोय इमा आई राजकुमार बु नुंगसिये मागी मनाकता आई बु थिनबियो आई माबु नुंगसिये तंफा मचागे मपिदु तैथोकपिदुना से अमता तथो इमा वा हाइकी राजकुमार ने थंबालबु नुंगसिजरबसु पामजरबसु करिसु लौना लेनबा यागदबा नते निंगथौ मचा मसुगा इचम चंबा मीगा मरी हेक्ता लेनबा याबा नते निंगथौ मरी हाइबा जात असे कराम चाउख्रबा ओइजबा थिख्रबा थंबालदो मसाता मांगजदुना तोक्लगदबा मखोइगी अरेपा लेबा नते ngammi haiduna auba apama khudingba makhoigi ngakta oiningbagi wani isaga makhoiga manaba yaba nate pamlun sak phaje haina kari kanani sagenbi sauna yaroi राजकुमार ने थंबाल ब्लोब सुगया यार आइने थंबाल हातोकनी आइना आइसिन राजकुमार दी आइगी खक्ता ओइगनी ये इमागी सखेनबी नंगबो अदुमना हाइहाइदेनी हे इमाना हाइरिबसियो मखोइगी आसागा तौबा याबा नतेको इसागी करी वाटलुनी लेबाक जाव इचाना पांबा नुंगसिबा नुपा अमदा इमाना अवोंग अवुन तमदुना चाउना लुहोंबिगनी मखोइगे समनबा यादे चंगो चंगो इचागी पुंसी मांगदुना तोकनी निंगथौ मचा मचुसिंग असे मयामना येंगबदा अदु हराव नुंगाइन चाउना उजबगी वातनी अमरोमदा मखोइ मुक्तोनबा लेबा नते सेटनिंगबा फिरोल अमा सेटपा फंगबा नते चानिंगबा मसी चानिंगी हाइना इफोंग फोंगना चारुबा याबा नते मसीगिसु मथक्ता निंगथौ कोंदा योइबु योहैसिंगी मरक्ता अमगा येंगथिनरिबा चाउ हाइबा यादबा मरी कया अमा ओंदुना लेनरिबा ngaktani फना हाइदुनसु राजकुमार दी आइगी खक्ता ओइगनी कनामतना येलकबा यारुये येलकबा खुदिंगमक आइना लोइना हातगनी इमागी सखेनबी नंगबो अदुमाइना हाइगनो हाइबनी से इचादे मरम मोपन इमा वा हाइगी तौगे खंदबा तौबदा अकाइबा ओइगदबा फत्तबा वादी चिन्ना फावबा पनबा हाइबा यादे फत्तबा हाइबसिदी चुरुंगबा इसादा टेक्सिन हंजिनबा यामना थुइ अदुना अदुगुंबा फत्तबा वादो पनबा यादे सखेनबी ममाना मागी वाखलबु थमोइबु थैदोकपा याबा कया अमा हाइबा हौरई सखेनबी साउना ममाबु लाक्तना इंथोरई चखर चलो आइगी नाक्ता कनामता लेबे यारोय तंफा युमयाय दुदा लोंगना हाइथकी सखेनबी अमुकसु साउना चलो नंग सोइगी नाक्ता जंगपा यारोय नखोइ लोइनमक आइना तुमना हातगनी हारिसिनी असे हाइरगा मागी थोंगदु थिंजिनखि तंफा फगद्रा हाइना तौरुबनी हेना सोकनबा मांगनबा ओइरे तंफा मचागी मतौ असिदा वाबना खम थेंख्रे सेलुंगबा निंथेमबु हलकपा ngaiduna leirami निंथेम सेलुंगबदा इपो नंग हलकलब्रा होय इपो फरे फरे इमुंगदा चंगागा निंथीना वारी तपना इंगना सानरुसी सेलुंगबना मांग थांदुना चंगी सेलुंगबा निंथेमदा तपना हाइरई इपुदा सेंगना हाय नंगना तौरिबसी करी इपो आई थंबालबु यामना नुसी मागीदमक्ता आई लेपलगे हाइना खाले मदु यारोय निंथेम वाखल मुनु खल नंग हौजिक अंगांग नत्रबन
ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯅꯤꯡꯊꯤꯅ ꯃꯃꯨꯠ ꯇꯥꯅ ꯈꯟꯊꯕ ꯉꯝꯗꯕ ꯃꯇꯝꯅꯤ꯫ ꯏꯄꯨ, ꯑꯩ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯒꯦ ꯍꯥꯏꯅ ꯂꯦꯞ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯑꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯊꯪꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯤ ꯑꯣꯏꯅ ꯄꯣꯛꯀꯅꯤ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ꯫ ꯍꯣꯔꯦꯟ ꯍꯌꯦꯡ ꯈꯪꯗ꯭ꯔꯕ ꯍꯧꯖꯤꯛ ꯍꯥꯏꯕ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ, ꯍꯤꯡꯂꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ, ꯄꯥꯝꯖꯕ ꯃꯥꯒ ꯃꯤꯀꯨꯞ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯒꯦ꯫ ꯆꯨꯝꯃꯤ ꯏꯁꯨꯅ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯉꯣꯏ ꯅꯤꯡꯊꯦꯝ, ꯅꯈꯣꯏꯅ ꯈꯟꯕ ꯉꯥꯛꯇꯅꯁꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯒꯅꯤ꯫ ꯃꯇꯝ ꯌꯦꯡꯗꯨꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯐꯔꯤꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯟꯕ ꯇꯝꯒꯗꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯈꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯇꯥꯟꯖꯥ ꯑꯃꯅꯤ꯫ ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯗꯒꯤ ꯍꯣꯠꯅꯔꯛꯂꯤꯕ, ꯇꯧꯔꯛꯂꯤꯕ, ꯇꯥꯜꯂꯛꯂꯤꯕ ꯃꯤꯡꯆꯠ ꯃꯌꯥꯝꯅ ꯅꯪꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ, ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯔꯤꯕ ꯄꯨꯟꯁꯤꯒꯤ ꯆꯠꯃꯤꯟꯅꯒꯗꯕ ꯃꯍꯥꯛ ꯑꯗꯨꯅ ꯃꯤꯀꯨꯞ ꯑꯃꯗ ꯃꯥꯡꯍꯟꯕꯁꯨ ꯉꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯌꯥꯝꯅ ꯌꯥꯗ꯭ꯔꯒꯗꯤ ꯅꯪꯁꯨ ꯇꯪꯗꯨ ꯂꯩꯇꯥꯅ ꯏꯪꯅ ꯂꯩꯕ ꯉꯝꯂꯛꯂꯣꯏ꯫ ꯏꯄꯨꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯈꯜꯂꯨ꯫ ꯏꯄꯨ, ꯑꯩ ꯃꯥꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯄꯨꯟꯁꯤꯁꯦ ꯃꯥꯒ ꯆꯠꯃꯤꯟꯅꯔꯒꯦ꯫ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯃꯥꯕꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯕꯦꯝꯃ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯇ꯭ꯔꯕꯁꯨ ꯌꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯏꯄꯨ, ꯃꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯠꯇꯦ ꯅꯤꯡꯊꯦꯝ, ꯋꯥꯈꯜꯗꯣ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ꯫ ꯁꯅꯥꯏꯕꯨꯡꯉꯣꯅ ꯋꯥꯐꯝ ꯑꯗꯨ ꯇꯔꯥꯏꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯏꯄꯨ ꯊꯥꯖꯗꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯈꯣꯡꯐꯝ ꯑꯗꯣ ꯍꯟꯇꯣꯛꯍꯧꯕꯅ ꯐꯒꯅꯤ꯫ ꯁꯦꯂꯨꯡꯕ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏ ꯑꯣꯟꯕ ꯌꯥꯕ, ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯀꯌా ꯑꯃ ꯍꯥꯏꯕꯤ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯐꯝꯗ ꯑꯔꯦꯝꯕ ꯑꯣꯏꯅ ꯂꯣꯏꯅ ꯊꯣꯛꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯤ꯫ ꯁꯦꯂꯨꯡꯕꯅ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯈꯣꯡꯐꯝ ꯑꯗꯨ ꯍꯜꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯂꯤ꯫ ꯇꯝꯐꯥ, ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯡ ꯍꯥꯡꯇꯣꯛꯇ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯅꯨꯃꯤꯠꯁꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯒꯧꯗꯣꯟ ꯀꯣꯅꯨꯡꯒꯤ ꯁꯤꯟꯊꯥ ꯂꯣꯏꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯅ ꯏꯃꯨꯡ ꯌꯧꯔꯛꯄ ꯉꯥꯏꯕ ꯉꯝꯖꯗꯅ ꯁꯨꯃꯥꯡꯗꯒꯤ ꯑꯣꯛꯏ꯫ ꯇꯝꯐꯥ ꯅꯨꯡꯁꯥ ꯊꯤꯅ, ꯃꯣꯏ ꯕꯕꯥ, ꯏꯆꯥ ꯁꯛꯍꯦꯟꯕꯤꯗꯣ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐꯅ ꯀꯨꯏꯔꯦ, ꯑꯩꯅ ꯍꯪꯉꯨꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯣꯏ ꯕꯕꯥꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯒꯧꯗꯣꯟ ꯄꯥꯈꯠꯅ, ꯍꯩ, ꯀꯔꯤꯅꯣꯅꯦ ꯅꯨꯄꯤ ꯅꯪꯕꯣ? ꯀꯔꯤꯒꯤ ꯂꯣꯟꯁꯤꯟꯈ꯭ꯔꯤꯕꯅꯣ? ꯋꯥꯐꯝ ꯑꯁꯦ ꯇꯥꯔꯥꯏꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯟꯅ ꯍꯥꯡꯗꯣꯛꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯒꯧꯗꯣꯟ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ, ꯅꯪꯕꯨ ꯇꯥꯔꯕꯣ? ꯏꯄꯥ ꯂꯥꯛꯑꯦ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯅꯦꯍꯦ꯫ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯔꯤꯅꯣ ꯏꯄꯥꯗ ꯍꯥꯏ꯫ ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ꯫ ꯁꯛꯍꯦꯟꯕꯤ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯦ꯫ ꯇꯝꯐꯥ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯀꯞꯂꯛꯏ꯫ ꯏꯃꯥꯒꯤ ꯁꯛꯍꯦꯟꯕꯤ, ꯅꯪꯕꯨ ꯀꯧꯔꯤꯕꯁꯤꯕꯨ ꯇꯥꯔꯕ꯭ꯔꯣ? ꯑꯃꯨꯛꯇ ꯈꯨꯝꯃꯨ ꯀꯩꯗꯧꯕꯒꯦ? ꯒꯧꯗꯣꯟ ꯑꯃꯨꯛꯁꯨ, ꯍꯩ, ꯁꯛꯍꯦꯟꯕꯤ, ꯅꯪꯕꯨ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯅꯦꯍꯦ꯫ ꯏꯄꯥꯗ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯁꯛꯍꯦꯟꯕꯤ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯡꯒꯦ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯅꯤꯗꯨ ꯃꯆꯥꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯈꯔ ꯃꯈꯩꯗꯤ ꯅꯦꯝꯊꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯒꯧꯗꯣꯟ ꯃꯆꯥꯒꯤ ꯃꯆꯤꯡ, ꯃꯆꯥꯒꯤ ꯃꯆꯠ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯃꯄꯥꯅꯤ꯫ ꯒꯧꯗꯣꯟ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ, ꯅꯨꯄꯤ, ꯀꯥꯟꯅꯔꯔꯣꯏ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯡꯖꯔꯛꯑꯁꯅꯤ꯫ ꯂꯥꯎ, ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯇꯝꯂꯨ ꯂꯥꯎ꯫ ꯒꯧꯗꯣꯟ ꯃꯥꯡ ꯊꯪꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯇꯝꯐꯥ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯒꯧꯗꯣꯟ ꯇꯞꯅ, ꯌꯦꯡꯉꯣꯏ ꯅꯨꯄꯤ, ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏ꯫ ꯇꯝꯐꯥ ꯃꯆꯥꯅ ꯇꯧꯕ ꯃꯥꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯖꯔꯛꯏ꯫ ꯒꯧꯗꯣꯟ ꯅꯨꯡꯁꯥ ꯊꯤꯅ, ꯏꯁ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯉꯥꯎꯗ, ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯗꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯕꯨ ꯍꯥꯏꯔꯤꯕ, ꯑꯣꯏꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ꯫ ꯍꯥꯏ, ꯅꯪꯅ ꯍꯥꯏ, ꯏꯃꯨꯡꯁꯦ ꯀꯣꯛ ꯁꯥꯅꯅꯕ ꯁꯤꯟꯒꯅꯨ ꯍꯥꯏꯌꯨ꯫ ꯇꯝꯐꯥ ꯊꯋꯥꯏ ꯋꯥꯅ, ꯃꯗꯨꯅ ꯅꯪ ꯑꯩꯒꯤ ꯋꯥ ꯅꯠꯇꯦ꯫ ꯅꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯨꯛꯇ ꯈꯟꯅꯁꯤ꯫ ꯅꯈꯣꯏꯗꯤ ꯅꯨꯄꯥꯅꯤ, ꯅꯨꯃꯤꯗꯥꯡ ꯉꯥꯏꯍꯥꯛ ꯂꯩꯕꯅꯤ꯫ ꯑꯩꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯆꯥ ꯑꯁꯤꯒ ꯁꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯏꯆꯥ ꯑꯁꯤꯒꯤ ꯃꯇꯧꯁꯤ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯀꯔꯤꯅꯣ ꯃꯥꯏꯕ ꯄꯥꯟꯖꯤ ꯇꯥꯟꯅꯗꯨꯅ ꯉꯜꯂꯤꯀꯥꯟ ꯑꯁꯤꯗꯅꯦ ꯀꯟꯍꯧꯕꯅ ꯐꯒꯅꯤꯀꯣ? ꯀꯔꯤ ꯃꯥꯏꯕ ꯄꯥꯟꯖꯤ ꯅꯨꯄꯥ ꯄꯥꯝꯂꯒ? ꯅꯨꯄꯥ ꯅꯪꯕꯨ ꯅꯨꯄꯥ ꯄꯥꯝꯕ ꯈꯛꯀꯤ ꯋꯥ ꯅꯠꯇꯤꯌꯦ꯫ ꯅꯆꯥꯅꯨꯄꯤꯁꯦ ꯀꯔꯤꯅꯣꯃ ꯇꯣꯉꯥꯟꯕ ꯑꯃ ꯌꯥꯎꯔꯤꯌꯦ꯫ ꯍꯩ, ꯆꯩ ꯋꯥꯠꯇꯨꯅ ꯇꯧꯔꯤꯕꯅꯤ ꯅꯨꯄꯤ꯫ ꯃꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ, ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ? ꯅꯆꯥ ꯑꯁꯤ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯨꯅ ꯅꯋꯥꯡꯂꯤꯕꯅꯤ꯫
ꯍꯧꯖꯤꯛꯄꯨ ꯃꯥꯅ ꯄꯥꯝꯃꯤ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯕꯨ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯑꯩ ꯈꯪꯗꯦ, ꯅꯪꯅ ꯉꯝꯅꯕ ꯐꯅꯕ ꯍꯥꯏꯅꯧ. ꯀꯩꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯐꯔꯤꯕ ꯃꯈꯩꯅ ꯅꯆꯥꯅꯤ ꯍꯥꯏꯕ, ꯐꯠꯇ꯭ꯔꯒꯅ ꯅꯆꯥ ꯅꯠꯇꯦ, ꯅꯨꯄꯤ ꯅꯣꯏꯅ ꯊꯣꯛꯄ ꯇꯧ ꯍꯥꯏꯕ. ꯅꯨꯄꯥ ꯅꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯦ. ꯊꯕꯛꯅꯒ ꯋꯥꯅ ꯍꯜꯂꯛꯄꯅꯤ, ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ. ꯁꯥꯎꯕꯅ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯣꯏ. ꯍꯧꯖꯤꯛ ꯀꯔꯤꯅ ꯐꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯁꯤ. ꯑꯩꯗꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯊꯤ. ꯅꯆꯥꯁꯦ ꯃꯌꯥꯝꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕꯒꯨꯝꯅ ꯇꯧꯏ. ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯃꯤ ꯈ꯭ꯋꯥꯏꯅ ꯉꯥꯡꯅꯕ ꯑꯁꯤꯒ ꯃꯥꯟꯗꯦ. ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯅ ꯃꯔꯣꯜ ꯑꯃ ꯑꯩꯗꯤꯅꯦ ꯂꯩꯃꯤꯟꯅꯕꯗ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ. ꯅꯠꯇꯦ, ꯀꯔꯤꯅꯣ ꯅꯪꯅ ꯈꯟꯅꯕ ꯄꯥꯝꯂꯤꯕꯁꯤꯕꯣ? ꯍꯥꯏ. ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯆꯥꯅꯤ. ꯐꯠꯇꯦ ꯍꯥꯏꯅ ꯍꯨꯟꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ. ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯀꯔꯤꯒꯤ? ꯃꯤꯒꯤ ꯃꯆꯥꯅ ꯄꯥꯝꯖꯗꯨꯅ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯆꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯈꯨꯠ ꯊꯤꯡꯖꯤꯟꯐꯝ ꯊꯣꯛꯀꯦ? ꯊꯤꯡꯖꯤꯟꯁꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ. ꯇꯧꯔꯤꯕꯁꯦ ꯈꯪꯍꯟꯁꯦ ꯍꯥꯏꯕꯅꯤ. ꯋꯥꯐꯝ ꯑꯁꯦ ꯏꯅꯤꯡꯊꯧꯁꯨ ꯈꯪꯉꯝꯈꯤꯔꯣꯏ. ꯈꯪꯂꯕꯗꯤ ꯌꯥꯒꯗꯕꯁꯨ ꯅꯠꯇꯦ. ꯇꯣꯛꯑꯣ ꯇꯣꯛꯑꯣ. ꯑꯩꯅꯦ ꯇꯥꯕ ꯌꯥꯕ ꯋꯥ ꯈꯔ ꯉꯥꯡ. ꯆꯠꯂꯣ, ꯆꯥꯛꯀ ꯊꯣꯡꯅꯅꯕ ꯇꯧꯔꯨ. ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ. ꯇꯝꯐꯥ ꯍꯥꯏꯔꯤꯕꯗꯨ ꯊꯣꯏꯅ ꯆꯪꯗꯦ. ꯃꯆꯥꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯃꯥꯇꯅ ꯈꯪꯏ. ꯑꯩꯗꯤ ꯃꯥꯒꯤ ꯈꯟꯕꯗ ꯄꯨꯟꯁꯤꯁꯦ ꯀꯦꯝꯒꯗꯧꯔꯕꯅꯤ. ꯅꯈꯣꯏꯗꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯀꯟꯊꯣꯛꯇꯨꯅ ꯂꯩꯊꯣꯛꯄ ꯉꯝꯃꯤ. ꯑꯩꯗꯤ ꯋꯥꯏꯌꯦ. ꯒꯧꯗꯣꯟ ꯑꯃꯨꯛꯁꯨ ꯁꯥꯎꯔꯞꯅ, ꯅꯨꯄꯤ, ꯆꯠꯂꯣ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯍꯌꯦꯡ ꯋꯥꯈꯜ ꯇꯥꯔꯛꯂꯒ ꯐꯒꯅꯤ. ꯇꯝꯐꯥ ꯃꯈꯥ ꯇꯥꯔꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ. ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯂꯤꯕꯅꯤ. ꯏꯃꯨꯡꯁꯤꯗ ꯃꯆꯥꯒꯤ ꯃꯩꯔꯤ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯆꯥꯛꯈꯠꯂꯛꯄ ꯍꯧꯔꯛꯏ. ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯅꯅꯕ ꯍꯥꯏꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯕ ꯍꯧꯅꯔꯛꯏ. ꯒꯧꯗꯣꯟ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯊꯗꯨꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ. ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯒꯧꯗꯣꯟ ꯎꯔꯗꯨꯅ, ꯒꯧꯗꯣꯟ, ꯀꯔꯤ ꯋꯥꯠꯂꯦ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯒꯠꯆꯅꯤꯡꯗꯨꯅ. ꯍꯥꯏꯌꯨ ꯍꯥꯏꯌꯨ. ꯅꯪꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯌꯥꯝꯅ ꯌꯦꯡꯁꯤꯟꯖꯔꯨꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ. ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯏ. ꯑꯎꯕ ꯃꯤꯅꯁꯨ ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯤ. ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯕꯒꯤ ꯆꯤꯟ ꯊꯣꯛꯅ ꯍꯥꯏꯅꯕ ꯉꯝꯗꯕꯒꯤ ꯑꯗꯨ ꯇꯧꯅꯕ ꯉꯥꯛꯇ ꯉꯥꯏꯔꯤ. ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯉꯛꯄꯅ ꯂꯣꯏꯔꯤ. ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯒꯧꯗꯣꯟꯗ, ꯒꯧꯗꯣꯟ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯆꯨꯝꯕꯔꯅꯦ? ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ. ꯅꯅꯥꯏꯅ ꯏꯕꯨꯡꯉꯣꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯃꯤꯅꯝꯂꯨꯒꯅꯤ? ꯉꯥꯏꯈꯣ, ꯃꯥꯅ ꯂꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯈꯪꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯅꯅꯥꯏꯃꯛꯇꯤ ꯎꯖꯗꯦ. ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯕꯅꯤꯅ. ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯏꯕꯨꯡꯉꯣ ꯆꯥꯎꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜ ꯍꯥꯏꯕ ꯑꯗꯨꯒ. ꯒꯧꯗꯣꯟ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ. ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯚꯥꯕ ꯑꯗꯨꯃꯛ ꯇꯥꯏ. ꯍꯥꯟꯅꯗꯒꯤꯁꯨ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅꯇ ꯂꯥꯛꯂꯕꯅꯤ. ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯁꯥꯎꯅꯤꯡꯕꯅꯁꯨ ꯃꯁꯥꯗꯨ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ. ꯑꯗꯨꯕꯨ ꯃꯅꯥꯏ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃꯒꯤ ꯃꯁꯥꯒꯤ ꯑꯁꯣꯟꯕꯗꯨ ꯎꯠꯅꯤꯡꯗꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯈꯥꯡꯉꯤ. ꯐꯔꯦ, ꯆꯠꯂꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ. ꯐꯒꯅꯤ ꯅꯤꯡꯊꯧ. ꯒꯧꯗꯣꯟ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ. ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯁꯥꯎꯅ ꯁꯦꯂꯨꯡꯕꯕꯨ ꯀꯧꯔꯛꯏ. ꯁꯦꯂꯨꯡꯕꯥ! ꯁꯦꯂꯨꯡꯕꯥ! ꯁꯦꯂꯨꯡꯕꯥ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏꯁꯤꯗ ꯂꯩꯖꯩ. ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯁꯦꯂꯨꯡꯕꯥ, ꯅꯤꯡꯊꯦꯝꯗꯤ ꯀꯗꯥꯏ ꯆꯠꯈꯤ? ꯏꯅꯤꯡꯊꯧ, ꯅꯅꯥꯏꯁꯨ ꯈꯪꯖꯍꯧꯗꯦ. ꯑꯗꯨꯕꯨ ꯁꯪꯒꯣꯜꯗ ꯁꯒꯣꯜꯗꯤ ꯂꯩꯍꯧꯗꯦ. ꯌꯦꯡꯉꯨ ꯁꯦꯂꯨꯡꯕꯥ, ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯑꯁꯦ ꯃꯥꯡꯖꯧꯅꯅ ꯍꯥꯏꯗꯨꯅꯇ ꯂꯥꯛꯂꯤꯕꯗꯨ. ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤ? ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅ ꯉꯥꯡꯅꯔꯤꯕ ꯑꯁꯤ ꯌꯦꯡꯉꯨ. ꯑꯩꯕꯨ ꯃꯆꯥ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯄꯥ ꯍꯥꯏꯕꯗꯨꯁꯨ ꯇꯥꯏ. ꯃꯥ ꯐꯥꯎꯕ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯉꯝꯗꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅ ꯀꯔꯝꯅ ꯂꯧꯒꯅꯤ, ꯀꯔꯝꯅ ꯏꯟꯒꯅꯤ? ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯋꯥꯐꯝ ꯑꯁꯤ ꯅꯅꯥꯏꯗꯤ ꯚꯥꯞ ꯑꯃꯠꯇ ꯇꯥꯖꯗ꯭ꯔꯦ. ꯁꯦꯂꯨꯡꯕꯥ, ꯇꯧꯅꯨ. ꯅꯤꯡꯊꯦꯝꯅ ꯇꯧꯕ ꯊꯕꯛ ꯅꯪꯅ ꯈꯪꯗꯕ ꯍꯧꯅꯗꯦ. ꯑꯩꯒ ꯂꯣꯏꯅꯕꯕꯨꯗꯤ ꯅꯪꯒ ꯂꯣꯏꯅꯕꯅ ꯍꯦꯜꯂꯤꯕꯅꯤ. ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯌꯥꯅꯤꯡꯗꯦ. ꯅꯪꯅꯁꯨ ꯍꯥꯏꯌꯨ. ꯏꯕꯨꯡꯉꯣ, ꯅꯅꯥꯏꯗꯤ ꯇꯁꯦꯡꯅ ꯈꯪꯖꯗꯕꯅꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ. ꯐꯔꯦ, ꯅꯪꯅ ꯈꯪꯗꯦ ꯍꯥꯏꯔꯕꯅꯤꯅ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯇꯥꯔꯛ ꯑꯌꯨꯛ ꯉꯟꯇꯥꯗ ꯆꯠꯂꯤꯕ ꯑꯁꯤ ꯑꯇꯩ ꯀꯗꯥꯏꯗ ꯅꯠꯇꯦ. ꯈꯨꯟꯗꯛ ꯃꯄꯥꯟꯒꯤ ꯆꯥꯎꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ. ꯃꯗꯣ ꯂꯨꯝꯕ ꯆꯠꯂꯤꯕ ꯃꯥꯜꯂꯤ. ꯃꯌꯥꯝꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯤ. ꯑꯩ ꯃꯥꯌꯦꯛꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯤ. ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯣ ꯄꯥꯡ ꯁꯨꯗꯨꯅ ꯅꯤꯡꯊꯤꯅ ꯑꯐꯕꯅ ꯀꯔꯤꯅꯣ, ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯅꯠꯇꯦ. ꯑꯗꯨꯒꯨꯝꯕ ꯑꯗꯨꯅ ꯀꯔꯤ ꯈꯪꯒꯅꯤ? ꯀꯔꯤ ꯀꯥꯟꯅꯒꯅꯤ?
ꯀꯔꯤ ꯈꯪꯂꯝꯒꯅꯤ? ꯌꯥꯔꯣꯏ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯆꯤꯟ ꯅꯌꯥ ꯆꯣꯞꯅ ꯊꯣꯛꯂꯕ ꯂꯣꯏꯔꯦ, ꯃꯤꯀꯨꯞ ꯑꯗꯨꯗ ꯉꯛꯁꯝꯒ ꯍꯛꯆꯥꯡꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯒꯅꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯃꯥꯕꯨꯁꯨ ꯂꯥꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯅꯤꯡꯊꯤꯅ ꯈꯟꯅꯖꯔꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ, ꯑꯗꯨꯒ ꯑꯕꯨ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯀꯧꯍꯧꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯨ꯫ ꯐꯒꯅꯤ ꯏꯕꯨꯡꯉꯣ, ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯊꯟꯇ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯀꯔꯤ ꯊꯝꯕꯥꯜ ꯍꯥꯏꯕ? ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ ꯃꯁꯤ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯅꯨꯄꯤꯗꯤ ꯑꯩꯅ ꯊꯤꯒꯅꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ, ꯀꯝꯗꯧꯒꯅꯤ, ꯇꯨꯡꯒꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯖꯔꯦ꯫ ꯁꯦꯂꯨꯡꯕ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯏ꯫ ꯐꯤꯕꯝ ꯑꯁꯤ ꯇꯥꯔꯒꯅꯤ ꯍꯥꯏꯕ ꯃꯥ ꯍꯧꯔꯛꯄꯗꯒꯤ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯨꯡꯍꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯊꯝꯕꯥꯜꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯨꯕꯁꯨ ꯉꯝꯂꯣꯏ꯫ ꯀꯝꯗꯧꯅꯤ ꯅꯤꯡꯊꯦꯝ? ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗ ꯑꯩꯁꯨꯗꯤ꯫ ꯍꯧꯖꯤꯛ ꯑꯅꯤ ꯑꯁꯤ ꯀꯔꯤ ꯀꯔꯝꯅ ꯈꯠꯅꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯦꯝ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯔꯤ꯫ ꯊꯝꯕꯥꯜ ꯂꯝꯄꯥꯛ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏꯗꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯈꯪꯕ ꯑꯗꯨꯅꯁꯨ ꯃꯍꯥꯛ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯝꯕꯥꯜ ꯊꯣꯡꯅꯥꯎꯗ ꯃꯉꯛ ꯑꯗꯨ ꯂꯤꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯕꯣ? ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯔꯖꯥꯠꯅꯣ? ꯑꯁ, ꯃꯥꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯐꯤꯁꯥꯀꯣꯟꯗ ꯀꯥꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯃꯥꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ꯫ ꯑꯩꯕꯨ ꯃꯥ ꯑꯔꯥꯛ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯂꯣꯠꯇꯨꯅ ꯈꯥꯡꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇꯦ, ꯑꯩ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯕꯅꯤ꯫ ꯃꯥꯒ ꯑꯩꯒ ꯀꯔꯤꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ꯫ ꯊꯝꯕꯥꯜ ꯀꯥ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯂꯩꯔꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯊꯟꯇ ꯈꯟꯖꯔꯛꯏ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯎꯅꯗꯅ ꯍꯟꯕ ꯇꯥꯔꯕ? ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ꯫ ꯍꯥꯏꯐꯦꯠꯇ ꯑꯣꯏꯔꯕꯁꯨ ꯎꯅꯤꯡꯉꯤꯗ ꯑꯩꯕꯨ꯫ ꯅꯤꯡꯊꯦꯝꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯤꯕꯗꯨ ꯆꯥꯎꯊꯣꯏꯅ ꯎꯔꯦ꯫ ꯆꯥꯎꯊꯣꯏ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯅ, ꯀꯔꯤꯅꯣꯅꯦ, ꯑꯥꯗ ꯂꯩꯔꯤꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔ ꯅꯠꯇ꯭ꯔꯅꯦ? ꯑꯩꯒꯤ ꯃꯤꯠꯅꯔꯅꯦ? ꯃꯥꯅꯤꯗ, ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝꯅꯤ꯫ ꯆꯥꯎꯊꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯆꯥꯕꯨ ꯇꯥꯅꯅꯕ, "ꯑꯩ ꯏꯄꯥꯒꯤ ꯊꯝꯕꯥꯜ, ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ? ꯏꯄꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯎꯅꯦꯍꯦ!" ꯊꯝꯕꯥꯜ ꯉꯁꯥꯏꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗ꯭ꯔꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯖꯕꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯀꯧꯔꯛꯄ ꯑꯁꯤꯗ ꯎꯄꯥꯏ ꯂꯩꯇ ꯇꯟꯅ ꯇꯟꯅ ꯊꯣꯛꯂꯛꯏ꯫ ꯊꯝꯕꯥꯜ ꯃꯄꯥꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ, "ꯕꯥꯕꯥ, ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯩ ꯍꯥꯏꯒꯦ?" "ꯅꯠꯇꯦꯅꯦꯍꯦ, ꯂꯝꯄꯥꯛꯇ ꯂꯩꯔꯤꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝ ꯅꯠꯇ꯭ꯔꯅꯦ?" ꯊꯝꯕꯥꯜ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤꯅꯤ ꯅꯤꯡꯊꯦꯝ ꯂꯩ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ꯫ ꯊꯝꯕꯥꯜ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ, "ꯍꯣꯏ ꯕꯥꯕꯥ, ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ? ꯑꯗꯨꯒ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯊꯣꯛꯇꯨꯅ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ?" ꯊꯝꯕꯥꯜ ꯄꯥꯈꯠꯅ, "ꯀꯗꯥꯏꯗꯒꯤ ꯕꯥꯕꯥ? ꯃꯤ ꯁꯨꯝ ꯂꯩꯖꯕ ꯑꯣꯏꯔꯝꯒꯅꯤꯌꯦ." "ꯍꯩ, ꯐꯅ ꯀꯨꯏꯔꯦꯗ ꯃꯥꯅ ꯂꯩꯔꯛꯂꯤꯕꯁꯦ꯫ ꯀꯣꯅꯨꯡꯗꯒꯤ ꯄꯥꯎ ꯍꯥꯏꯔꯛꯇꯨꯅ ꯑꯩꯒꯤ ꯊꯣꯡꯒꯥꯟꯒ ꯀꯥꯎꯈꯤꯕ ꯑꯣꯏꯔꯝꯗꯅ." "ꯑꯣꯏꯔꯝꯃꯣꯏꯗ ꯕꯥꯕꯥ, ꯃꯤ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯆꯕ ꯑꯣꯏꯔꯝꯒꯅꯤ." ꯅꯤꯡꯊꯦꯝ ꯑꯃꯨꯛꯁꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯆꯦꯞꯊꯔꯛꯄꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯝꯕꯗꯨ ꯎꯔꯦ꯫ ꯂꯩꯉꯝꯅ, ꯁꯤ ꯑꯣꯏꯔꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯌꯥꯡꯉꯦꯗꯅ꯫ ꯆꯥꯎꯊꯣꯏ ꯃꯈꯥ ꯇꯥꯔꯛꯇꯨꯅ, "ꯃꯥꯅ ꯁꯤꯗ ꯂꯩꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ꯫ ꯃꯁꯦ ꯈꯪꯗꯕ ꯌꯥꯗꯦ꯫ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯥꯛꯑ ꯂꯩꯔꯁꯤꯕꯨ?" ꯊꯝꯕꯥꯜ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯆꯥꯎꯊꯣꯏ ꯃꯆꯥꯗ ꯉꯛꯅ, "ꯍꯥ? ꯀꯔꯤꯕ? ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯦ ꯍꯥꯏꯕ꯭ꯔꯣ?" ꯊꯝꯕꯥꯜ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ, "ꯅꯠꯇꯦ, ꯍꯥꯏꯗꯦ, ꯈꯪꯗꯦꯗꯤ ꯀꯩꯝꯇ." ꯅꯤꯡꯊꯦꯝ ꯑꯃꯨꯛꯁꯨ ꯌꯦꯡꯂꯛꯄꯗ ꯃꯄꯥ ꯃꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯗꯨꯅ, "ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯖꯥꯠꯅꯣ ꯃꯣꯏꯅ ꯁꯥꯟꯅꯩꯁꯤꯅ? ꯑꯩꯒꯤꯒ ꯑꯣꯏꯔꯝꯃꯤ? ꯍꯩꯁ, ꯃꯣꯏꯒꯤꯁꯦ ꯑꯩꯒꯤ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯑꯦ, ꯑꯩ ꯆꯠꯍꯧꯔꯒꯦ." ꯅꯤꯡꯊꯦꯝ ꯄꯟꯊꯔꯨꯕ ꯇꯧꯗꯅ ꯀꯣꯅꯨꯡ ꯇꯝꯅ ꯊꯨꯅ ꯍꯜꯂꯛꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯗꯤ ꯃꯆꯥꯒꯤ ꯄꯥꯎ ꯑꯗꯨꯅ ꯁꯥꯎꯕꯅ ꯃꯍꯩ ꯍꯧꯗꯨꯅ ꯂꯩꯔꯤ꯫ ꯁꯦꯂꯨꯡꯕ ꯃꯥꯁꯨ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯁꯦꯂꯨꯡꯕ ꯁꯅꯊꯣꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ꯫
ꯅꯤꯡꯊꯦꯝ ꯁꯒꯣꯜ ꯑꯗꯨ ꯊꯨꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯁꯦꯂꯨꯡꯕ ꯅꯤꯡꯊꯦꯝꯕꯨ ꯈꯥꯝꯗꯨꯅ ꯅꯤꯡꯊꯦꯝ ꯑꯃꯨꯛꯇ ꯈꯥꯝꯈꯣ꯫ ꯅꯤꯡꯊꯦꯝ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯏꯄꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯑꯩꯒꯤ ꯋꯥ ꯅꯠꯇꯦ, ꯅꯄꯥ ꯏꯕꯨꯡꯉꯣꯅ ꯅꯪꯕꯨ ꯉꯥꯏ, ꯑꯃꯨꯛꯇ ꯆꯪꯂꯨꯀꯣ꯫ ꯅꯤꯡꯊꯦꯝ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯥꯕꯨ ꯀꯧꯔꯤꯕꯒꯤ ꯃꯔꯝ ꯈꯪꯉꯤ, ꯑꯗꯨꯕꯨ ꯆꯪꯗ꯭ꯔ ꯌꯥꯗꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯆꯥꯕꯨ ꯎꯕꯗ ꯁꯥꯎꯔꯞꯅ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗ ꯆꯠꯂꯨꯏ? ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯈꯥ ꯇꯥꯕ ꯅꯪꯗꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯌꯥꯗ ꯆꯠꯂꯨꯏ ꯅꯠꯇ꯭ꯔꯥ? ꯆꯤꯡꯌꯥ ꯑꯁꯤ ꯈꯨꯟꯊꯛ ꯄꯅꯥꯅ ꯀꯣꯟꯕ ꯃꯐꯝꯂꯥ? ꯇꯧꯅꯨ ꯇꯧꯅꯨ ꯏꯄꯥꯒꯤ ꯅꯤꯡꯊꯦꯝ, ꯏꯄꯥꯒꯤ ꯑꯁꯥ, ꯏꯄꯥꯒꯤ ꯃꯪꯂꯥꯟ ꯄꯨꯝꯕ ꯏꯆꯥꯗ ꯉꯥꯛꯇꯅꯤ꯫ ꯏꯄꯥꯒꯤꯗꯤ ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯕ ꯑꯁꯤ ꯅꯪ ꯀꯔꯤꯃꯠꯇ ꯇꯥꯗꯕ꯭ꯔꯥ? ꯅꯤꯡꯊꯦꯝ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯇꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯉꯛꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯅꯔꯤꯕ? ꯀꯔꯤꯒꯤ ꯑꯣꯏꯒꯅꯤ? ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯅꯤ ꯉꯥꯡꯅꯔꯤꯕ ꯍꯥꯏꯕꯕꯨ꯫ ꯅꯍꯥꯛ ꯅꯁꯥꯅ ꯅꯁꯥ ꯃꯁꯛ ꯈꯪꯖꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯏꯄꯥꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ? ꯅꯪ ꯐꯥꯎꯕ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯋꯥ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯀꯔꯝꯅ ꯏꯟꯒꯅꯤ? ꯏꯄꯥ ꯏꯕꯨꯡꯉꯣ ꯌꯦꯡꯉꯨ, ꯅꯃꯥ ꯑꯁꯤꯁꯨ ꯆꯤꯐꯦꯠ ꯆꯤꯐꯦꯠ ꯅꯥꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ꯫ ꯅꯃꯥꯅ ꯅꯪꯕꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛ꯫ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯌꯣꯏꯔꯨꯝꯂꯣꯟꯕꯨ ꯑꯩꯅ ꯏꯃꯧ ꯑꯣꯏꯖꯅꯕ ꯍꯥꯏꯅꯔꯨꯒꯅꯤ꯫ ꯃꯥꯟꯅ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯍꯤꯡꯃꯤꯟꯅꯕ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯇꯪꯗꯨ ꯂꯩꯇꯥꯅ ꯏꯪꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒ ꯃꯥꯒꯗꯤ ꯈꯔ ꯃꯈꯩ ꯈꯦꯠꯅꯩ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯏꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯅꯆꯥ ꯂꯣꯏꯅ ꯌꯥꯖꯒꯦ, ꯑꯗꯨꯒ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯍꯥꯏꯔꯨꯒꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯤ꯫ ꯏꯄꯥꯅ ꯅꯤꯡꯊꯧ ꯃꯆꯥ ꯅꯨꯄꯤ ꯄꯥꯝꯂꯒꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯣꯏꯅ ꯊꯤꯖꯒꯦ꯫ ꯏꯄꯥ ꯏꯕꯨꯡꯉꯣꯅꯁꯨ ꯅꯆꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕꯤꯌꯨ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯔ ꯃꯈꯩꯗꯤ ꯅꯦꯝꯊꯔꯛꯏ꯫ ꯐꯔꯦ, ꯏꯆꯥꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯏꯄꯥꯁꯨ ꯌꯥꯔꯦ, ꯀꯔꯤꯒꯤ ꯌꯥꯗꯅꯤꯡꯉꯥꯏ ꯂꯩ? ꯇꯧꯕꯗꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯁꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯅꯪꯅ ꯇꯣꯏꯅ ꯆꯠꯂꯤꯕ ꯑꯗꯨꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯂꯦꯞꯄꯨ꯫ ꯆꯠꯂꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯅꯤꯡꯊꯦꯝ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗꯅ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯁꯦꯂꯨꯡꯕ ꯎꯔꯦ ꯅꯤꯡꯊꯦꯝꯅ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯤꯕꯗꯨ꯫ ꯁꯦꯂꯨꯡꯕ ꯃꯊꯟꯇ ꯈꯜꯂꯤ, ꯅꯤꯡꯊꯦꯝꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯃꯍꯥꯛ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯑꯉꯝꯕ ꯃꯥꯒꯤ ꯌꯥꯊꯪꯅꯤ, ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯒꯅꯤ? ꯅꯤꯡꯊꯦꯝ ꯀꯥ ꯑꯗꯨꯗ ꯃꯊꯟꯇ ꯑꯋꯥꯕꯒꯤ ꯅꯨꯡꯁꯥꯁꯣꯔ ꯑꯃ ꯍꯣꯟꯕ ꯍꯧꯔꯛꯏ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯦ? ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕꯖꯥꯠꯅꯣ? ꯏꯄꯨꯅ ꯍꯥꯏꯔꯤꯕ꯭ꯔꯥ? ꯆꯨꯝ, ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ꯫ ꯏꯄꯨꯅ ꯍꯥꯏꯗꯅ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯏꯄꯨꯅ ꯋꯥꯐꯝ ꯑꯁꯤ ꯇꯝꯂꯤꯕꯗꯤ? ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯗꯨꯅ? ꯑꯗꯨꯒ ꯀꯔꯤ ꯑꯩꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇꯦ, ꯑꯩ ꯊꯝꯕꯥꯜꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ꯫ ꯑꯩ ꯄꯥꯕꯨꯡꯕꯨ ꯁꯣꯏꯗꯅ ꯊꯦꯝꯗꯨꯅ ꯊꯝꯕꯥꯜꯕꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯕꯦꯝ ꯑꯁꯤꯁꯦ ꯄꯤꯍꯟꯒꯅꯤ꯫ ꯑꯁꯪꯕꯤ ꯃꯦꯝꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯁꯪꯕꯤ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯗꯕꯤ ꯅꯪꯅ ꯀꯩꯒꯤꯅೋ ꯑꯗꯨ ꯀꯟꯅ ꯐꯤ ꯁꯥꯔꯤꯗꯨꯕꯣ? ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣꯕ? ꯀꯅꯥꯅ ꯈꯪꯕ, ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨ ꯑꯃ ꯂꯥꯛꯂꯒ ꯅꯥꯄ ꯑꯁꯤꯗ ꯉꯪꯅꯔꯕꯗꯤ? ꯍꯣ ꯏꯕꯦꯝꯃ, ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯦ, ꯂꯩꯍꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ, ꯉꯪꯉꯔꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯪꯕꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯁꯛꯍꯦꯟꯕꯤ ꯅꯥꯗꯨꯅ ꯂꯩ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥꯗ꯭ꯔꯣ? ꯃꯥꯗꯤ ꯀꯩ ꯑꯣꯏꯅ ꯅꯥꯔꯤꯕ? ꯇꯥꯗꯦꯅ? ꯈꯪꯗꯦ ꯏꯕꯦꯝꯃ, ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯦ, ꯃꯊꯟꯇ ꯆꯨꯔꯣꯝ ꯄꯥꯔꯣꯝ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯍꯥꯏ꯫ ꯁꯤꯔꯗꯤ ꯍꯦꯛ ꯐꯅꯤ, ꯃꯗꯨꯏ ꯅꯨꯄꯤꯗꯨꯃ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ꯫ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯃꯛꯅꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯅꯤ, ꯍꯤꯡꯆꯥꯕꯤꯒꯤ ꯋꯥꯉꯥꯡ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯍꯦ, ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯤ, ꯃꯔꯝ ꯆꯠꯇꯨꯅ ꯍꯥꯏꯕꯅꯤ, ꯇꯧꯕꯨ ꯇꯧꯗ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯃꯥꯅ ꯔꯥꯖꯀꯨꯃꯥꯔ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯥꯜꯂꯤ,
ꯑꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯍꯥꯟ ꯅꯣꯡꯃꯒ ꯇꯧꯔꯤꯕ ꯂꯥꯟꯗꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯩꯊꯦꯜ ꯊꯣꯔꯛꯄꯗ ꯃꯣꯏ ꯃꯃꯥꯗꯨꯅ ꯊꯣꯡꯒꯥꯟꯗꯒꯤ ꯃꯥꯗꯣ ꯐꯥꯅꯍꯧꯋꯦ ꯍꯥꯏ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯨꯅꯇ ꯂꯩꯌꯦ ꯏꯁ ꯀꯌꯥꯗ ꯉꯝꯃꯤꯕ ꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯁꯛꯇꯥ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯒꯁꯨ ꯄꯥꯝꯖꯕ ꯁꯥꯔꯤꯕ ꯑꯣꯏꯁꯣꯏꯔꯣꯏꯗꯕꯗ ꯈꯪꯗꯦ ꯑꯃꯨꯛꯁꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯊꯝꯕꯥꯜꯁꯨ ꯇꯥꯔꯕ꯭ꯔꯥ ꯈꯪꯗꯦ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯦ ꯍꯥꯏ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯁꯣꯅꯣ ꯆꯨꯕꯤꯗꯨꯒꯤ ꯋꯥ ꯄꯜꯂꯛꯀꯅꯨ ꯃꯥꯒꯤ ꯂꯩꯅꯥꯗꯣ ꯆꯩ ꯋꯥꯠꯄꯒꯤ ꯂꯩꯅꯥꯅꯤ ꯏꯕꯨ ꯏꯀꯥꯏꯗꯦꯅꯦ ꯑꯩꯒ ꯑꯣꯏꯔꯗꯤ ꯁꯤꯖꯈ꯭ꯔꯅꯤ ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ ꯑꯁꯨꯛ ꯉꯝꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯁꯛꯍꯦꯟꯕꯤꯒꯤ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯕꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯔꯥꯖꯀꯨꯃꯥꯔ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯅꯤꯡꯐꯣꯡ ꯉꯥꯡꯅꯕ ꯍꯧꯔꯛꯂꯤ ꯊꯝꯕꯧ ꯃꯍꯧꯁꯥꯒꯨꯝ ꯂꯝꯄꯥꯛ ꯑꯗꯨꯗ ꯊꯝꯕꯥꯜꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯍꯥꯏꯅ ꯊꯝꯕꯥꯜ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯦ ꯊꯝꯕꯧ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯊꯝꯕꯥꯜ ꯑꯝꯇ ꯉꯥꯏꯈꯣ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯕꯅꯤ ꯇꯥ ꯊꯝꯕꯧ ꯀꯩ ꯍꯥꯏꯒꯦ ꯊꯝꯕꯥꯜ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯉꯝꯒꯅꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯑꯩ ꯄꯥꯝ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯔꯛꯂꯤꯕꯁꯦ ꯇꯥ ꯊꯝꯕꯧ ꯑꯩꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯅꯈꯣꯏꯒ ꯁꯪꯃꯥꯂꯦꯡ ꯃꯥꯟꯅꯕ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ ꯊꯝꯕꯥꯜ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕꯤꯕ ꯉꯝꯕ ꯅꯠꯇꯦ ꯃꯥꯅ ꯑꯍꯟꯅꯤ ꯃꯥꯅ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯂꯨꯕ ꯉꯝꯕ ꯅꯠꯇꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯍꯥꯏꯌꯨ ꯄꯥꯕꯨꯡ ꯊꯥꯔꯛꯇꯨꯅ ꯃꯥꯃꯗ ꯍꯥꯏꯅꯍꯜꯂꯕꯁꯨ ꯍꯥꯏꯅꯍꯟꯒꯦ ꯇꯥ ꯊꯝꯕꯧ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯒꯗꯣ ꯄꯥꯕꯗ ꯄꯟꯕꯤꯔꯛꯀꯅꯨ ꯄꯥꯕꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯛꯑꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯕꯨꯁꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯗꯤ ꯑꯉꯥꯡꯅꯤ ꯇꯥ ꯊꯝꯕꯧ ꯈꯣꯏꯒ ꯌꯦꯡꯅꯕꯗ ꯌꯥꯝ ꯑꯉꯥꯡꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜ ꯁꯥꯎꯔꯞꯅ ꯆꯠꯈꯤ ꯊꯝꯕꯧ ꯑꯃꯨꯛꯀꯁꯨ ꯇꯥꯅꯩ ꯊꯝꯕꯥꯜ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯑꯝꯇ ꯌꯥꯕꯤꯌꯨ ꯁꯦ ꯑꯝꯇ ꯌꯥꯏ ꯍꯥꯏꯅ ꯈꯨꯝꯃꯨ ꯀꯩꯗꯧꯕꯒꯦ ꯊꯝꯕꯥꯜ ꯁꯨꯈꯨꯝ ꯒꯝ ꯑꯗꯨꯝ ꯆꯠꯂꯤ ꯊꯝꯕꯧ ꯑꯀꯣꯏꯕ ꯑꯗꯨ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯁꯦ ꯊꯝꯕꯥꯜ ꯑꯝꯇ ꯍꯥꯏꯌꯨ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯕꯁꯦ ꯌꯥꯝ ꯀꯤꯅ ꯂꯥꯛꯏꯕ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯛꯍꯦꯟꯕꯤꯃꯨꯛ ꯊꯣꯛꯂꯛꯄ ꯇꯥꯔꯦ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯁꯤꯔꯝꯒꯦ ꯇꯧꯏ ꯊꯋꯥꯏꯁꯦ ꯁꯤꯅꯤꯡꯁꯤꯇ ꯍꯤꯡꯍꯧꯔꯤꯕꯅꯤ ꯁꯦ ꯑꯝꯇ ꯍꯥꯏꯌꯣꯕ ꯊꯝꯕꯧꯒꯤ ꯑꯅꯝ ꯀꯟꯕ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯛꯂꯦ ꯀꯨꯏꯔꯦ ꯊꯝꯕꯧ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯦ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯝꯕꯧ ꯑꯅꯤ ꯑꯁꯤ ꯆꯍꯤꯁꯨ ꯐꯅ ꯈꯦꯠꯅꯩ ꯑꯗꯨꯕꯨ ꯊꯝꯕꯧꯅ ꯃꯥꯕꯨ ꯄꯥꯝꯖꯕ ꯇꯥꯟꯅꯖꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯦꯛ ꯂꯛꯅꯕꯤꯕꯁꯨ ꯌꯥꯎꯏ ꯑꯁꯨꯝ ꯇꯧꯕ ꯑꯁꯤꯅꯁꯨ ꯊꯝꯕꯧꯒꯤ ꯃꯊꯧ ꯁꯥꯡꯕꯅꯤ ꯊꯝꯕꯧ ꯑꯁꯨꯝ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯝꯕꯥꯜ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯝꯇꯗꯤ ꯌꯥꯎꯒꯗꯧꯔꯒꯦ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯔꯛꯂꯤꯕꯁꯦ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦ ꯊꯝꯕꯥꯜ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯇꯥ ꯊꯝꯕꯧ ꯑꯩꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕꯔꯣ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯇꯧꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯣꯡꯒꯣꯏꯅꯍꯜꯂꯨꯔꯣ ꯇꯧꯕꯤꯅꯨ ꯇꯥ ꯊꯝꯕꯧ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯪꯒꯟ ꯍꯟꯊꯅꯁꯨ ꯎꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜ ꯁꯥꯎꯅ ꯆꯠꯈꯤ ꯊꯝꯕꯧ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯨꯗ꯭ꯔꯦ ꯇꯁꯦꯡꯅ ꯊꯝꯕꯧꯅ ꯊꯝꯕꯥꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯒꯤꯗꯃꯛꯇ ꯈꯟꯗꯨꯅꯇ ꯂꯩꯖꯕꯅꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯅꯤꯡꯊꯦꯝꯅ ꯊꯥꯞꯅ ꯎꯔꯦ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯃꯛꯄꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯋꯥꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯃꯛ ꯈꯪꯏ ꯅꯤꯡꯊꯦꯝ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯑꯗꯨꯅ ꯃꯤꯒꯤ ꯃꯈꯥꯗ ꯄꯪꯌꯦꯠ ꯌꯦꯠꯂꯨꯕ ꯉꯝꯕ꯭ꯔꯗꯨ ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯀꯨꯏꯔꯕꯅꯤ ꯊꯝꯕꯥꯜꯒ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯍꯥꯏꯅꯖꯒꯦ ꯍꯥꯏꯅ ꯉꯥꯏꯖꯔꯛꯂꯤꯕ ꯑꯗꯨꯕꯨ ꯇꯥꯡꯅ ꯐꯪꯂꯤꯕ ꯇꯥꯟꯖꯥ ꯑꯁꯤ ꯃꯤꯀꯨꯞꯇ ꯃꯥꯡꯈꯤ ꯅꯤꯡꯊꯦꯝ ꯄꯟꯊꯕ ꯇꯧꯔꯝꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗ ꯁꯒꯣꯜꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯪꯗꯨꯅ ꯊꯧꯈ꯭ꯔꯦ ꯊꯝꯕꯥꯜ ꯅꯤꯡꯊꯦꯝꯒꯤ ꯁꯒꯣꯜ ꯃꯈꯣꯜ ꯑꯗꯨꯗ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯥꯁꯨ ꯈꯪꯏ ꯅꯤꯡꯊꯦꯝ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕ ꯊꯝꯕꯥꯜ ꯃꯊꯟꯇ ꯔꯥꯖꯀꯨꯃꯥꯔꯅꯤꯅꯦ ꯑꯁ ꯑꯩꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯇꯥꯔꯝꯗꯅ ꯑꯗꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯁꯨꯝ ꯂꯥꯛꯏꯁꯤꯕꯁꯤꯗ ꯊꯝꯕꯥꯜ ꯈꯟꯅ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯑꯗꯨꯃꯛ ꯇꯧꯏ ꯊꯝꯕꯥꯜ ꯏꯁꯤꯡ ꯁꯣꯛꯂꯨꯗꯨꯅ ꯆꯪꯂꯛꯄꯗ ꯆꯥꯎꯊꯣꯏꯅ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯤꯕꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ ꯄꯥꯕ ꯃꯥꯗꯤ ꯀꯔꯤꯒꯤ ꯂꯥꯛꯂꯝꯂꯤꯕ ꯃꯁꯤꯗ ꯑꯩꯁꯨ ꯈꯪꯗꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅꯦ ꯊꯝꯕꯥꯜ ꯁꯝꯊꯔꯝꯕ ꯇꯧꯗ ꯏꯃꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ ꯆꯥꯎꯊꯣꯏꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯔꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯂꯩꯀꯥꯏ ꯑꯗꯨꯁꯨ ꯅꯣꯡꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯁꯨꯝ ꯊꯤꯕ ꯍꯧꯅꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯎꯗꯕ ꯈꯪꯗꯕ ꯑꯗꯨꯅ ꯀꯅꯥꯝꯇꯅ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ
Sakhenbi masamana ipha phaduna phamung aduda khonggrai chanduna masa adu nomduna lei. Tampha machagi nakta changlaktuna. Imagi Sakhenbiya chak loiri chak chana na batau rura sila o. Sakhenbi mamit mana chap yung khalaktuna. Ai charoi. Aina ai chak janingdi. Tampha nungsa thina. Karigi janingdribano chak chadrabadi karam tawgani. Mina janingdi hairaga chawani. Nangi jangdo haude. Nati isabu kari janingbagi ichana janingbado ima thongge. Aina janingba ichana janingbado hai. Aina janingba adubura hayo hayo. Aidi thambagi makokto phulaga janingi. Adu pizawo. Tampha hairaknibado tabada masadu tu chungkiba khanghaude. Tampha mathanta is sidi kamdongni idea. Tampha makhol thokna imagi bema karino ni ichana hairibadu bo adumna hainaba haunadi hairaga imana hojikta chaningba hayo haibinaine hoini hayo haidunasu adubu mina chanaba injanglo khangde idea du janingi manane Rajkumar Pharisi Rajkumar na ai nusidri si sumanane noina di khangdaba Tampha machagi mataw aduda thawai wabasu sumhelai Tampha machada tapna masamadu nanthabiduna kanana Rajkumar na ichabu nukside haibage nuksi nang bazila agane Rajkumar bu kaholusi lao chak hana jathoksi asengbagi roima sengabani nang baba hek lakpagane kauhaluraga dabani horen ma laklaga chak charamde haina sawani lao chak charurasi Sakhenbi mamagi makud adu chingduna harauna adudi lao chaurase Sakhenbi wakhal nungaina mamagi makud adu chingduna chakhumda pusinki Sakhenbi asumna tawraklibasi phana kushilakle imung asi sunong monongmugi matha sum saba hinkanare Sakhenbi masu lekai miyamga totna tinadana mathanta ka manungda leirakdibasi phana kushilakle Sakhenbi phana ngana hogatuna kanamta khanghandana thambal khoitamna lai Sakhenbi thambal khogi pukri mapanda bokul pambi aduda kaduna bokul mayam ama thadatuna sanari thambal ayugya haurakpada bokul pambi adugi makhada bokul gi lei kaya ama chaikhaiduna leiribadu urai haima kaidawa yawarjano lei asikam khelisidi thambal bokul pambi tamna changsilai Sakhenbi bokul pambi adudagi makok adu haitharaktuna akiba sakphamda thambagi nakong maya oirakna nason pikna hairai thambal ima Sakhenbi kalakpena noktuna kibra aini Sakhenbi makokto laimai tamna haithaduna makhong aduna mathak thangduna yanthaduna le thambal Sakhenbi gi mataw aduda pakhatpana loiri thambal imung tamna pakhatna lawduna chinsilai Baba Chauthoi machana pakhatna kauribadu taraduna makhong anaba aduga mapanda thoklai thambal mapabungda sor chawna honduna makhud aduna Sakhenbi da thinduna tamlai Baba thambal makhata bangamde chauthoi machada ipagi bema karino ipada tam amukta hayuni nangbo Baba iche Sakhenbi do asida kari Sakhenbi kadawe haibano bokul pambi mathakta chauthoi machagi wa aduda makhata banangda nungsa thiraduna pukri mapal tamna thorai Sakhenbi haujiksu thawa isa sadana bokul pambi adugi mathakta tongduna lei mayam adusu hektuna thadarai chauthoi changsinduna yenglubada ure Sakhenbi mana tawriba mayamdo chauthoi saurapna hai Sakhenbi karino nangna tawribado aduda ha kumthara ulo Sakhenbi thawa isa sadana mama kaisu tawdiye bokul leise phajai haina sum hekpani hai angobi solo chubi nupina adumna kanana tawnai ha kumthara ulo chauthoi khonjel khara tapthaduna namana pana waraktabasidi
Sagenbi chauthoi na hairibadu tari. Sauna bokul pambi adudagi fanlauna chongtharakduna makhwang metuna mamit khane yengduna. Nang Asi hairaga makut khudombidu masa matanda uru laithirei. Matawaduda thambali kibana loiri. Thambala mapada. Baba, changasila. Baba lao. Chauthoi sauna. Hai, angobi, sonojubi. Kari mit khuyang la engno. Hingchabi malin hei. Chalo, nasaktu yeningde. Thuna chakhro chalo. Sagenbi asawadu khangduna leiba ngamdraduna chauthoi tamna chongsilai. Chauthoi makhong anaba aduna khongpham chana lepa ngamdraduna leimai aduda haithaduna takri. Thambal pakhatna mapabu hogatpiduna. Baba. Thambal Sagenbi da onsinduna. Ichi Sagenbi, nangbu ngawrabo. Asonba ahalsida adumna tawba hongnabra. Baba, si hawgalo. Aingonda usitaba. Aina loina hatokani. Tanja aduda tampha matai manaw su chelai. Tampha machagi manakta chensilaktuna. Imagi Sagenbi ya. Kaino nangna tawrambisibo. Gaudon sathina. Sagenbi ya. Karigino ichana kanamtada hayamdana nathanta chatlamlibadi. Anidu machagi matawaduda chauthoi yengduba sangde. Chauthoi hawgatuna. Gaudon, nacha nupi singawrabra kaino mataw. Nakhoisu nacha se mathong chade hairagadi khara kupna senagi haide. Yeng ayuk anta sida bokul bambi mathak asida kaduna leiramlibasi. Aduga aibusu hatke tawribasi. Makhong makut ase punsinduna kada namsinduna tham. Sagenbi kaptuna. Baba, aina kaisu tawbana diye. Bokul laise kitang hek pangaktani. Asi hairaga Sagenbi makhol thokna kapki. Tampha saurapna. Tadasu yarani haibagi matagumna. Ichada adugumba badanam pibigan. Pharabasu phatrabasu ichase leisabini. Lei khara heklubagibu adugumba badanam adu pibigan. Tadagi leisigi mamal seloina pizage. Tampha taw. Ngasi phawbada lekai asida aina leirakpada. Aina ngasi phawba kanada kari kaikhiba oidaba ngangba yaw. Lei asidi araiba. Nacha nupi asigi machat asigi wani. Chauthoi so sauningdai. Chauthoi makha tare. Ichali bema. Aine hekta haijinaba nade. Tawe haibabu tawe haibani. Ibema khoisu khanglibani. Nacha ase mimana de haiba. Ngayhak aduda amana ngang amana tada marang ngangnarei. Thambal mayamaduna ngangnabadu taba ngamdraduna khumlai. Ine babana hairibasi asengbani. Iche Sagenbi se mi khoiga iman manade. Ine khoinasu khare cheksina thambiyu. Sagenbi sauna thambal tamna chongsilai. Sagenbi mayam jangduna phanai. Sagenbi sauna. Nakhoina bana chana. Aingoda badanan biri kaigino. Ha! Noyani. Aina kadugyo. Gaudon maso machagi matawaduda kiba masu phaurai. Sagenbi phibam yamna kaire auba mina mabu mi oina kanana su uraroi. Gaudona tamphada. Nupi chalhursi lao. Tampha machabu phaduna. Imagi Sagenbi chatlasi lao. Asi hairaga machabu ching. Madu phawbada Sagenbi sukya yade. Sagenbi sauna. Chalo. Ai sukja chalo. Ai chalo. Masigi nupi se makuk thada tripa phawba. Ai sukja chalo. Ai chalo. Ai butado. Gaudon machabu chingduna. Ai adu yade bagi bema. Madu yade. Lao. Yumda chasi lao. Chalo. Ai chalo. Arisi. Mane bu sawan bani. Maya pataba mini. Ai chalo. Mama mapa ani changduna namduna machabu puduna thoglai. Lampak aduda ningthem hanagi hanagungai leirang. Sagenbi ningthem ubada mamit manayam na changi. Sagenbi harauna ningthengi manakta changsinduna ningthemda karisu tawdaba saduna. Rajkumar, tu ada leiba nupisina ngaktani. Rajkumar. Asi hairaga Rajkumar ki matungda lotuna laikre. Rajkumar karino haina ingak ngaktuna le. Gaudon ningthemda. Rajkumar, ichase kaino mataw. Mabo amukta ngakpi. Tamphana machada. Imagi bema. Kaino nangna tawribasibo. Nangbusida launi he. Rajkumar, warobinu ko. Nachani haina khantokpi. Aikhoi sumagi mataw asida ngahak phawbo pothapam khangdrabani. Bema. Imagi bema lao.
ꯒꯧꯗꯣꯟ ꯑꯃꯗꯤ ꯇꯝꯐꯥ ꯃꯆꯥꯕꯨ ꯅꯝꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ꯫ ꯁꯛꯍꯦꯟꯕꯤ ꯌꯥꯅꯤꯡꯗꯅ ꯊꯥꯗꯣ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯒꯦ ꯊꯥꯗꯣ ꯔꯥꯖꯀꯨꯃꯥꯔꯁꯦ ꯊꯝꯕꯥꯜꯒꯤ ꯑꯣꯏꯈꯤꯕ ꯇꯥꯔꯦ ꯊꯥꯗꯣꯛꯑꯣꯕ ꯑꯅꯤꯗꯨꯅ ꯉꯝꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ꯫ ꯆꯥꯎꯊꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯗ ꯔꯥꯖꯀꯨꯃꯥꯔ ꯁꯥꯎꯕꯤꯒꯅꯨ, ꯅꯨꯄꯤ ꯃꯆꯥꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ, ꯑꯗꯨꯅ ꯇꯧꯖꯔꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯥꯁꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯀꯩꯁꯨ ꯈꯟꯗꯦꯗ, ꯑꯗꯨꯕꯨ ꯗꯥꯗꯥ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯈꯪꯗꯦ, ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯂꯥꯏꯒꯤ ꯂꯥꯏꯑꯣꯡꯗꯤ ꯃꯥꯜꯂꯤ꯫ ꯃꯥꯏꯕ ꯄꯥꯟꯖꯤꯒ ꯑꯝꯇ ꯇꯥꯟꯅꯗ꯭ꯔꯕꯣ? ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯂꯥꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯁꯟꯕ ꯃꯥꯜꯂꯤ꯫ ꯏꯕꯨꯡꯉꯣꯅꯗꯤ ꯉꯥꯛꯄꯤꯒꯅꯤ, ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ, ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤ, ꯃꯁꯤꯇꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯋꯥꯍꯩ ꯑꯗꯨꯅ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯖꯔꯛꯏ꯫ ꯐꯔꯦ ꯗꯥꯗꯥ, ꯁꯤꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯒ ꯑꯅꯥꯕꯗꯨꯕꯨ ꯀꯝꯗꯧꯈ꯭ꯔꯕꯒꯦ? ꯈꯔꯗꯤ ꯐꯔꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯅꯤꯡꯕꯅ ꯏꯈꯣꯡ ꯑꯁꯤ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤ꯫ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ ꯗꯥꯗꯥ, ꯍꯌꯦꯡ ꯅꯤꯡꯊꯤꯅ ꯐꯔꯒ ꯑꯗꯨꯝ ꯃꯔꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯉꯩꯗꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯂꯝꯂꯕꯅꯤ꯫ ꯅꯤꯅꯤ ꯁꯨꯅ ꯀꯥꯔꯛꯇꯕ ꯑꯁꯤꯗ ꯏꯁꯥꯁꯦ ꯂꯩꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯅ ꯁ꯭ꯋꯥꯏꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄ ꯎꯁꯦ, ꯑꯗꯨꯕꯨ ꯀꯔꯤ ꯂꯩꯕꯤꯕꯒꯦ? ꯊꯝꯕꯥꯜ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯄꯥꯈꯠꯅ ꯔꯥꯖꯀꯨꯃꯥꯔꯗ ꯌꯦꯡꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯝꯕꯥꯜꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ ꯈꯪꯏ꯫ ꯊꯝꯕꯥꯜꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯔꯨꯕ ꯂꯩꯇꯦꯗ, ꯃꯐꯝꯁꯦ ꯆꯤꯛꯏ ꯏꯪꯉꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯊꯝꯕꯥꯜ ꯃꯈꯥ ꯁꯝꯊꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯕꯥꯕꯥ, ꯏꯃꯨꯡ ꯆꯪꯉꯁꯤ꯫ ꯍꯣ ꯆꯪꯉꯁꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯪꯖꯈ꯭ꯔꯒꯦ꯫ ꯍꯣꯏ, ꯆꯪꯕꯤꯔꯣ꯫ ꯊꯝꯕꯥꯜ ꯃꯄꯥꯕꯨꯡꯕꯨ ꯁꯝꯗꯨꯅ ꯆꯪꯈꯤ꯫ ꯊꯝꯕꯥꯜ ꯁꯝꯂꯥꯡ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡꯒꯤ ꯇꯦꯟꯖꯩ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏꯗ ꯄꯥꯜꯂꯔꯦ꯫ ꯅꯤꯡꯊꯦꯝ ꯈꯪꯍꯧꯗꯅ ꯊꯃꯣꯏꯒꯤ ꯃꯤꯒꯨꯜ ꯑꯗꯨ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯁꯤꯟꯕ ꯊꯨꯡꯅ ꯆꯩꯈꯥꯏꯔꯛꯏ꯫ ꯁꯛꯍꯦꯟꯕꯤ ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯜꯂꯤ ꯁꯥꯎꯅꯤꯡꯕ꯫ ꯁꯛꯍꯦꯟꯕꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯐꯥꯅꯩ꯫ ꯁꯛꯍꯦꯟꯕꯤ ꯀꯞꯇꯨꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ, ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯡꯉꯦ, ꯔꯥꯖꯀꯨꯃꯥꯔ! ꯇꯝꯐꯥꯁꯨ ꯀꯞꯇꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇꯗꯤ ꯇꯥꯎꯅꯦ ꯅꯪꯕꯣ? ꯇꯥꯏꯌꯦ, ꯑꯩ ꯋꯥꯈꯜ ꯂꯣꯏ ꯇꯥꯏꯌꯦ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯇꯥꯍꯜꯂꯤ ꯀꯩꯒꯤꯅꯣ? ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯡꯉꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯕꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯣ꯫ ꯒꯧꯗꯣꯟ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯥꯏꯔꯗꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯨꯝ ꯌꯥꯎꯔꯛꯂꯤ꯫ ꯁꯥꯎꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯇꯨꯃꯤꯟ ꯂꯩꯌꯨ, ꯇꯥꯅꯤꯡꯗꯦ꯫ ꯋꯥꯊꯤꯕꯤꯒꯤ ꯃꯆꯥ ꯑꯁꯤꯗꯤ ꯉꯥꯎꯔꯕꯁꯨ ꯇꯨꯃꯤꯟꯅ ꯅꯊꯟꯗ ꯉꯥꯎ ꯌꯥꯗ꯭ꯔꯥ? ꯀꯔꯤꯒꯤ ꯃꯤꯕꯨ ꯄꯛꯂꯤ? ꯅꯇꯤꯛ ꯅꯄꯥ ꯆꯥꯗꯅ ꯀꯔꯤꯒꯤ ꯊꯥꯛ ꯋꯥꯡꯕ ꯄꯥꯝꯂꯤꯕꯅꯣ? ꯇꯝꯐꯥ ꯒꯧꯗꯣꯟꯗ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯅ ꯑꯉꯥꯡꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯅꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯉꯥꯡꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤ ꯉꯥꯡꯒꯅꯤ? ꯆꯩ ꯂꯩꯗꯨꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ? ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯒꯧꯗꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯝꯗꯨꯅ ꯉꯥꯎꯔꯦ ꯍꯥꯏꯅ ꯃꯁꯤꯕꯨ ꯐꯖꯔꯤꯕ꯭ꯔꯣ? ꯃꯁꯦ ꯃꯈꯧꯔꯤ ꯆꯔꯝꯕꯁꯦ ꯃꯦꯠꯈꯥꯏꯗꯨꯅ ꯍꯦꯛ ꯍꯥꯠꯇꯣꯛꯄꯕꯨ꯫ ꯁꯛꯍꯦꯟꯕꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ ꯁꯛꯍꯦꯟꯕꯤ ꯁꯥꯎꯅ ꯃꯅꯥꯛꯇ ꯂꯩꯕ ꯈꯨꯖꯥꯏ ꯑꯗꯨ ꯃꯄꯥ ꯇꯝꯅ ꯂꯪꯂꯛꯏ꯫ ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯪ ꯑꯣꯏꯅ ꯁꯤꯌꯨ꯫ ꯒꯧꯗꯣꯟ ꯃꯃꯥꯏꯗꯨꯗ ꯄꯥꯟꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯉꯤ꯫ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯣꯏ ꯕꯕꯥ, ꯀꯗꯥꯏꯗ ꯁꯣꯛꯀꯦ? ꯒꯧꯗꯣꯟ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨ ꯅꯝꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯇꯝꯐꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯣꯏ ꯕꯕꯥ, ꯁꯣꯝ ꯀꯥꯗ ꯆꯠꯁꯤꯁꯦ, ꯑꯩꯅ ꯃꯥꯟꯅꯕꯤꯔꯨꯅꯨ ꯍꯥꯏꯔꯃꯛꯇꯗ꯫ ꯇꯝꯐꯥ ꯃꯄꯨꯔꯣꯏꯕꯕꯨ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯁꯛꯍꯦꯟꯕꯤ ꯁꯥꯎꯅ ꯈꯪꯕ꯭ꯔ ꯅꯪ? ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯈꯪꯅꯤ? ꯂꯣꯏꯅꯃꯛ ꯅꯉꯛꯁꯝꯁꯤꯡ ꯑꯗꯣ ꯊꯗꯠꯇꯨꯅ ꯑꯌꯥꯎꯕ ꯏ ꯃꯈꯩ ꯂꯣꯏꯅ ꯆꯨꯞꯈꯤ꯫ ꯑꯩꯕꯨ ꯎꯁꯤꯠꯇꯕ꯫ ꯁꯛꯍꯦꯟꯕꯤ ꯃꯌꯥꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯇꯝꯐꯥꯅ ꯃꯄꯨꯔꯣꯏꯕꯗ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ, ꯅꯆꯥꯅꯨꯄꯤꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏ, ꯃꯥꯏꯕ ꯄꯥꯟꯖꯤ ꯑꯃꯨꯛꯇ ꯌꯦꯡꯁꯤ꯫ ꯌꯦꯡꯉꯣꯏ, ꯌꯦꯡꯉꯣꯏ꯫ ꯆꯩ ꯋꯥꯠꯇꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯃꯄꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯑꯁꯨꯝꯅ ꯇꯧꯕ, ꯃꯁꯤꯗ ꯁꯤꯈ꯭ꯔꯒ ꯐꯒꯗꯕꯅꯤ꯫ ꯅꯨꯄꯥ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯊꯥꯔꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯇꯥꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ,
ꯃꯥꯒꯤ ꯋꯥ ꯀꯔꯤꯃꯇ ꯍꯥꯏꯔꯛꯀꯅꯨ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯑꯁꯨꯛ ꯐꯠꯇꯕ ꯑꯉꯥꯡꯁꯤꯕꯨ ꯇꯧꯗꯧꯅ ꯇꯧꯔꯤꯕꯅꯤ ꯏꯆꯥ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯇꯧꯕꯅꯤ ꯃꯁꯛ ꯈꯨꯊꯤ ꯂꯥꯛꯊꯤ ꯑꯁꯤꯒ ꯀꯅꯥꯒꯤ ꯅꯨꯄꯥꯅ ꯄꯥꯝꯒꯗꯧꯔꯤꯕꯒꯦ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯀꯥꯏꯅ 이닝ꯊꯧ ꯇꯥꯗꯨꯅ ꯃꯔꯨ ꯀꯣꯛꯇꯨꯅ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯁꯟ ꯍꯣꯏꯕꯗꯧꯅ ꯄꯨꯔꯕꯗꯤ ꯐꯕꯅꯤ ꯀꯔꯤꯅꯣ ꯅꯆꯥꯗꯕꯨ ꯑꯗꯨꯒꯨꯝꯕ ꯈꯣꯟꯗꯥ ꯁꯤꯖꯤꯟꯅꯕ ꯍꯧꯅꯗꯦꯗ ꯒꯧꯗꯣꯟ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯆꯥꯒꯤ ꯋꯥ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯟꯕ ꯌꯥꯈꯤꯗ꯭ꯔꯦ ꯅꯤꯡꯊꯦꯝ ꯃꯄꯥꯕꯨꯡꯅꯗꯤ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯤꯡꯂꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯃꯣꯏꯅꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯁꯨꯝ ꯆꯤꯡꯁꯤꯜꯂꯤ ꯅꯤꯡꯊꯦꯝ ꯉꯁꯤꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯍꯧꯁꯥꯒꯨꯝ ꯊꯣꯛꯂꯛꯏ ꯊꯝꯕꯥꯜ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯎꯔꯦ ꯅꯤꯡꯊꯦꯝ ꯃꯥꯅ ꯎꯖꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕꯗꯨ ꯅꯤꯡꯊꯦꯝ ꯉꯁꯤꯗꯤ ꯌꯦꯡꯖꯕ ꯈꯛꯇꯅ ꯄꯦꯟꯗ꯭ꯔꯗꯨꯅ ꯊꯃꯣꯏꯒꯤ ꯃꯄꯥꯎ ꯑꯗꯨꯁꯨ ꯇꯝꯅꯤꯡꯂꯛꯏ ꯅꯤꯡꯊꯦꯝ ꯆꯪꯕꯁꯨ ꯉꯝꯗ ꯂꯝꯄꯥꯛ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯈꯣꯡꯅꯅꯕ ꯍꯥꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯇꯧꯒꯦ ꯌꯥꯎꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯀꯥꯔꯨꯕꯤꯁꯨ ꯊꯝꯕꯥꯜꯒꯤ ꯃꯤꯆꯪꯗ ꯂꯦꯞꯈ꯭ꯔꯦ ꯅꯤꯡꯊꯦꯝꯅ ꯀꯥꯔꯨꯕꯤ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯈꯣꯡꯉꯨ ꯀꯩꯗꯧꯒꯦ ꯀꯩꯁꯨ ꯅꯠꯇꯕꯗꯨꯅ ꯍꯦꯛꯇ ꯃꯈꯣꯡ ꯏꯁꯦ ꯑꯝꯇ ꯈꯣꯡꯉꯣꯕ ꯅꯤꯡꯊꯦꯝꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯀꯥꯔꯨꯕꯤ ꯉꯁꯤꯗꯤ ꯀꯔꯤꯃꯇ ꯍꯥꯏꯈꯤꯗ꯭ꯔꯤ ꯀꯥꯏꯅꯊꯪꯗ ꯍꯣꯠꯅꯖꯃꯟꯒꯤ ꯃꯍꯩ ꯐꯪꯗꯨꯅ ꯀꯥꯔꯨꯕꯤ ꯑꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯣꯡꯂꯛꯏ ꯅꯤꯡꯊꯦꯝ ꯍꯔꯥꯎꯅ ꯍꯣ ꯑꯗꯨꯅꯤꯗꯅ ꯍꯣꯔꯦꯟ ꯍꯥꯅꯧ ꯌꯥꯝꯅ ꯄꯤꯖꯒꯅꯤ ꯊꯝꯕꯥꯜ ꯌꯦꯡꯊꯣꯔꯛꯄꯗ ꯂꯝꯄꯥꯛ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯦ ꯍꯩꯃꯥ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯑ ꯃꯥꯜꯂꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯄꯥꯕ ꯊꯣꯔꯛꯑꯕꯗꯤ ꯁꯣꯏꯗꯅ ꯆꯤꯡꯅꯈꯤꯕ ꯇꯥꯔꯦ ꯊꯝꯕꯥꯜ ꯄꯨꯔꯞ ꯄꯨꯔꯞ ꯃꯥꯒꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯤꯡꯊꯦꯝ ꯊꯝꯕꯥꯜ ꯆꯪꯈꯤꯕꯗꯨꯗ ꯑꯦ ꯆꯪꯈ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯀꯩꯅꯣ ꯃꯥꯅ ꯆꯪꯈ꯭ꯔꯤꯁꯤꯅ ꯅꯤꯡꯊꯦꯝ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩ ꯊꯝꯕꯥꯜ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗ ꯅꯤꯡꯊꯦꯝꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯍꯧꯖꯤꯛꯐꯥꯎ ꯆꯠꯇ꯭ꯔꯤꯁꯤꯕꯣ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯉꯥꯡꯉꯨꯗꯣꯏꯅꯤ ꯌꯦꯡꯉꯨ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯝꯕꯒꯤ ꯑꯗꯨꯛ ꯇꯧꯕꯅꯤ ꯅꯤꯡꯊꯧ ꯃꯆꯥ ꯃꯁꯨꯁꯤꯡꯁꯦ ꯑꯁꯨꯝꯅ ꯂꯣꯏꯅ ꯇꯧꯕ ꯃꯥꯜꯂꯤ ꯊꯝꯕꯥꯜ ꯑꯃꯨꯛꯁꯨ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ ꯅꯤꯡꯊꯦꯝ ꯃꯆꯤ ꯀꯔꯤꯃꯇ ꯂꯦꯡꯂꯝꯗꯦ ꯊꯝꯕꯥꯜ ꯁꯥꯎꯅꯤꯡꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯁꯤꯗ ꯁꯨꯝ ꯂꯥꯛꯏꯁꯤꯕꯣ ꯑꯩꯅ ꯐꯤ ꯁꯥꯔꯛꯇ꯭ꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯦꯕ ꯍꯦꯔꯥ ꯃꯥ ꯂꯩꯌꯦꯅ ꯑꯩꯒꯤ ꯊꯕꯛ ꯊꯣꯛꯄ ꯍꯧꯅꯗꯦ ꯂꯩꯒꯤ ꯂꯩꯖꯁꯅꯨ ꯑꯩꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒ ꯂꯣꯏꯔꯦ ꯊꯝꯕꯥꯜ ꯁꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯐꯤ ꯑꯗꯨ ꯑꯃꯨꯛ ꯁꯥꯕ ꯍꯧꯔꯛꯏ ꯃꯆꯤꯟ ꯑꯗꯨꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯦꯞꯇ꯭ꯔꯤ ꯔꯥꯖꯀꯨꯃꯥꯔꯅꯤꯗꯤ ꯍꯥꯏꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯊꯕꯛ ꯂꯩꯇꯕꯁꯤꯕꯨ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯅꯤꯡꯊꯦꯝ ꯊꯝꯕꯥꯜ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯐꯤ ꯁꯥꯕꯗꯨ ꯎꯔꯒ ꯊꯃꯣꯏ ꯑꯗꯨ ꯍꯦꯟꯅ ꯃꯀꯥ ꯂꯥꯡꯊꯣꯔꯛꯏ ꯊꯣꯔꯦꯅꯦ ꯑꯗꯨꯅꯤꯗꯅ ꯑꯩ ꯇꯟꯖꯥꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯅꯤꯡꯊꯦꯝ ꯑꯀꯣꯏꯕꯗꯨ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯎꯔꯦ ꯂꯝꯄꯥꯛ ꯇꯝꯅ ꯂꯥꯛꯂꯤꯕ ꯊꯝꯕꯧꯕꯨ ꯅꯤꯡꯊꯦꯝꯅ ꯑꯃꯗꯤ ꯂꯥꯛꯑꯦ ꯑꯁꯤꯗ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯅꯤꯡꯊꯦꯝ ꯊꯝꯕꯧ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯊꯝꯕꯧ ꯅꯤꯡꯊꯦꯝ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯁꯤꯅ ꯑꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯀꯔꯤ ꯁꯣꯏꯈ꯭ꯔꯖꯥꯠꯅꯣ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏꯅꯦ ꯑꯩꯕꯨ ꯆꯦꯜꯍꯧꯔꯁꯤꯔꯅꯦ ꯊꯝꯕꯧ ꯆꯦꯟꯕ ꯌꯥꯕ ꯃꯥꯏꯀꯩ ꯊꯤ ꯑꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯑꯩ ꯆꯦꯜꯍꯧꯗꯕ ꯌꯥꯗꯦ ꯊꯝꯕꯧ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯔꯛꯏ ꯅꯤꯡꯊꯦꯝ ꯊꯝꯕꯧ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯅ ꯇꯥꯗꯥ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯇꯥꯗ ꯑꯩ ꯔꯥꯖꯀꯨꯃꯥꯔꯅꯤ ꯊꯝꯕꯧ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯑꯁ ꯑꯩ ꯁꯣꯏꯗ꯭ꯔꯦꯗꯅ ꯉꯁꯤꯗꯤ ꯁꯤꯗꯤ ꯈꯪꯗꯧꯅꯤ ꯍꯦ ꯏꯁꯣꯔ ꯍꯥꯏꯕꯨꯡꯉꯣ ꯅꯟꯍꯥꯏꯕꯨꯡꯃꯨꯛꯇ ꯀꯟꯕꯤꯌꯨ ꯏꯁꯣꯔꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯆꯪꯁꯤꯟꯗꯨꯅ ꯇꯥꯗꯥ ꯀꯩꯅꯣꯝꯇ ꯊꯝꯕꯧ ꯈꯨꯝꯗ ꯌꯥꯗꯗꯨꯅ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯇꯥꯗꯕꯨ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯥꯛꯄꯤꯒꯅꯤ ꯅꯤꯡꯊꯦꯝ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯇꯥꯗꯥ ꯊꯝꯕꯥꯜꯕꯨ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯎ ꯊꯝꯕꯧ ꯉꯛꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤ ꯊꯝꯕꯥꯜ ꯍꯥꯏꯕ ꯑꯍꯣꯏ ꯇꯥꯗꯥ ꯍꯣꯏ ꯅꯅꯥꯏ ꯀꯧꯊꯣꯛꯆꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯧ ꯇꯟꯅ ꯇꯟꯅ ꯆꯪꯂꯛꯏ ꯃꯕꯨꯛꯅꯤꯡꯗꯗꯤ ꯀꯌꯥꯗ ꯇꯧꯕ ꯉꯝꯃꯤꯕ ꯑꯉꯥꯡꯅ ꯌꯦꯡꯉꯨ ꯃꯥꯅ ꯑꯩꯉꯣꯟꯗꯒ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯂꯩꯕꯒꯤꯁꯤꯅꯤꯗꯅ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯁꯥꯒꯠꯂꯨꯕ ꯑꯁꯥ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯕ ꯊꯝꯕꯥꯜ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗꯕ ꯊꯝꯕꯧ ꯈꯜꯂꯗꯨꯅ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯕ ꯈꯪꯍꯧꯗꯦ ꯊꯝꯕꯧꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯇꯥ ꯊꯝꯕꯧ
ꯀꯩ ꯂꯩꯔꯒꯦ? ꯍꯥ, ꯀꯔꯤꯕ? ꯊꯝꯕꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯂꯛꯏ꯫ ꯍꯣ, ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯕ ꯁꯣꯝꯗ ꯂꯥꯛꯏꯁꯤꯕꯨ? ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯑꯣꯟꯅꯔꯕꯣ? ꯊꯝꯕꯧ ꯃꯥꯗꯤ ꯊꯝꯕꯥꯜꯕꯨ ꯂꯨꯝꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯋꯥꯍꯩꯅ ꯃꯊꯥꯗꯒꯤ ꯃꯆꯥ ꯃꯨꯟꯈꯤꯕꯒꯨꯝ ꯊꯝꯕꯧ ꯆꯩꯅꯥ ꯐꯥꯎꯖꯩ꯫ ꯊꯝꯕꯧ ꯀꯞꯅꯤꯡ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯅꯪꯕꯨ ꯔꯥꯖꯀꯨꯃꯥꯔꯅ ꯉꯥꯏꯍꯧꯏ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯧ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯛꯈꯤ꯫ ꯊꯝꯕꯥꯜ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯊꯝꯕꯧ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯀꯞꯀꯅꯣ꯫ ꯀꯩꯗꯧ ꯀꯞꯇꯅꯤ? ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯅꯪꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯅꯤ ꯀꯥꯏꯅ ꯂꯨꯝꯗꯨꯅ ꯂꯥꯛꯆꯔꯒ ꯍꯧꯖꯤꯛ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯑꯀꯥꯟꯁꯤꯗꯅ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯤꯕ? ꯁꯤꯗꯕꯨ ꯇꯔꯥꯏ ꯀꯔꯝꯅ ꯌꯥꯊꯣꯛꯑꯗꯣꯏꯅꯣ? ꯑꯩꯗꯤ ꯀꯞꯄ ꯇꯥꯕ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯍꯥꯏꯖꯁꯅꯨ꯫ ꯌꯥꯒꯗꯕ ꯑꯩꯅ ꯌꯥꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯈꯪꯉꯤ ꯏꯕꯦꯝꯃ ꯅꯪꯁꯨ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯒ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯕ? ꯌꯥꯔꯦ ꯆꯠꯂꯣ, ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ꯫ ꯍꯣꯔꯦꯟ ꯊꯦꯡꯉꯦ ꯍꯥꯏꯅ ꯑꯩꯕꯨ ꯆꯩꯔꯥꯛ ꯑꯃꯨꯛ ꯄꯤꯕꯤꯕ ꯇꯥꯔꯦ꯫ ꯊꯝꯕꯥꯜ ꯎꯄꯥꯏ ꯂꯩꯇ ꯑꯉꯝꯕ ꯃꯥꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯊꯝꯕꯥꯜꯅ ꯊꯣꯛꯂꯛꯄꯗꯨ ꯐꯥꯎꯕ ꯉꯥꯏꯕ ꯉꯝꯖꯗꯦ꯫ ꯊꯝꯕꯥꯜ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯅꯤꯡꯊꯦꯝ ꯊꯝꯕꯥꯜꯒꯤ ꯏꯀꯥꯏꯖꯕ ꯋꯥꯉꯥꯡꯗꯕ ꯃꯇꯧ ꯑꯁꯤꯅ ꯍꯦꯟꯅ ꯃꯔꯧ ꯂꯩꯍꯜꯂꯤ꯫ ꯅꯤꯡꯊꯦꯝ ꯇꯞꯅ ꯁꯥꯎꯅꯤꯡꯕ꯭ꯔꯣ? ꯁꯥꯎꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯄꯤꯁꯨꯝ ꯁꯨꯏꯗꯤ ꯀꯩꯒꯤ? ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯕꯨ ꯀꯧꯊꯣꯛꯄꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯊꯃꯣꯏꯒꯤ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯌꯥꯝ ꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ? ꯑꯗꯨꯒꯤ ꯅꯠꯆꯗꯦ, ꯑꯩꯈꯣꯏꯗꯤ ꯅꯣꯡꯃ ꯈꯛꯀꯤ ꯈꯟꯗꯨꯅ ꯍꯤꯡꯖꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯒ ꯑꯩꯅ ꯃꯉꯣꯟꯗ ꯐꯤ ꯁꯥꯕꯗꯣ ꯉꯝꯖꯗꯦ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯅꯨꯁꯤꯔꯥ? ꯑꯗꯨꯃꯛꯇꯤ ꯑꯩ ꯍꯥꯏꯖꯈꯤꯗꯦ꯫ ꯊꯝꯕꯥꯜ, ꯑꯩꯅ ꯃꯐꯝꯁꯤꯗ ꯇꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯅꯪ ꯈꯪꯂꯝꯒꯅꯤ꯫ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯏꯕꯨꯡꯉꯣ꯫ ꯊꯝꯕꯧ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯆꯥꯛꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯔꯨꯝꯗꯒꯤ ꯍꯧꯅ ꯉꯥꯏꯖꯔꯛꯂꯒ ꯀꯩꯁꯨ ꯅꯠꯇꯕ ꯑꯃꯗ ꯊꯦꯡꯖꯤꯟꯗꯨꯅ ꯍꯦꯛ ꯀꯥꯏꯕ ꯄꯨꯛꯅꯤꯡ ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ꯫ ꯊꯝꯕꯥꯜ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯥꯏꯒꯗꯕ ꯋꯥ ꯂꯣꯏꯔꯗꯤ ꯅꯅꯥꯏ ꯆꯪꯖꯈ꯭ꯔꯒꯦ꯫ ꯆꯪꯉꯨ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯤꯡꯉꯥꯏ ꯇꯠꯇꯅ ꯇꯧꯔꯤꯕꯁꯤꯗꯤ ꯅꯪꯅ ꯑꯃꯨꯛꯇ ꯊꯦꯝꯃꯨ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯂꯩꯊꯣꯛꯇꯨꯅ ꯆꯪꯈꯤ꯫ ꯅꯤꯡꯊꯦꯝ ꯇꯅꯧꯔꯕꯤ ꯆꯤꯟꯕꯥꯜ ꯃꯆꯥ ꯑꯗꯨꯗꯒꯤ ꯇꯥꯕꯗ ꯑꯀꯟꯕ ꯃꯥꯜꯂꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯍꯣꯏ, ꯆꯪꯉꯨ꯫ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ ꯅꯪꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯊꯃꯣꯏꯗꯤ ꯀꯥꯏꯍꯟꯕ ꯄꯥꯝꯗꯦ꯫ ꯊꯝꯕꯥꯜ ꯀꯔꯤꯃꯇ ꯈꯨꯝꯂꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯄꯟꯊꯗꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯁꯈꯦꯟꯕꯤ ꯅꯤꯡꯊꯦꯝꯒꯤ ꯁꯒꯣꯜ ꯃꯈꯣꯟ ꯇꯥꯕꯗ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯅꯤꯡꯊꯦꯝ ꯆꯠꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯑꯁ, ꯆꯠꯈ꯭ꯔ ꯃꯥꯜꯂꯤ꯫ ꯁꯈꯦꯟꯕꯤ ꯂꯝꯄꯥꯛ ꯇꯝꯅ ꯊꯣꯛꯂꯛꯄꯗ ꯎꯔꯤ ꯊꯝꯕꯥꯜꯅ ꯊꯣꯡꯒꯥꯟ ꯂꯥꯟꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯁꯨ꯫ ꯁꯈꯦꯟꯕꯤ ꯁꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯊꯝꯕꯥꯜꯗ ꯈꯣꯟꯖꯦꯜ ꯀꯟꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯤꯟꯗꯨꯅ ꯊꯝꯕꯥꯜ!